Han mamuk tadang asigi Pukning Warol thoram ideng tabiri basing James Sayur jamna taram nokjari kai khumjari ngasigi Pukning Warol thoram gi damak han mamuk tada khoi nungti gi phone liba pause sing dagi lokthok jaba maroi ba paukra thamjagi pausing asi manung da domna headline si horen manung gi oiba machak sing si khangbining ba yor basu khoi do call to biro modoga hari ba tangka ko do phone do biro natraga live streaming da adomna soidena maki Kambini mamatang yauragasu matang aduda sangsin biraktuna haibiyo loinana nasigi sanduk chariba thoromasi Diamond TV gi maroiba platform ISCOM network da hariba thoromasi mijeng tabiriba singbusu kai khomnajari YouTube live streaming loinana thoromasi gi Facebook live streaming da mijeng tabiriba pomnoma taram nokchari Ngasigi han mamakta da nukti gi phone liba paukse singi maroiba headlines kara koi puthokchar ke duga hariba headlines sing asidi ge domna adong gi puning da phawbira pokhalon sing da share tobiyo sigi han ba headlines sanale pak paukse nukti gi phone liba paukse asigi maroiba pauda IZ John 2 gi kabib ki masamak tonglok pokari kwa kachelda mai thakre didim lambi gi mafam kayada miyamga Central Force ka yamna chauna mukna bagi thodok marang numidang thoki CM unadri ba faw halloi haina singjamai da nupi singna khongjang sangsin khre khoijaman tabi da akan mamong da khut thokna khre kuki militant ama laikhidre haina suneri loinana makata ba paw da internet high court ki order na Supreme Court na khut thingjin khidre haibo from high court ki order da Supreme Court na khut thingjin khidre haibo from ni Matang na Manipur ki kanglu ki rang sa hitara ni pan makha angang lising tara ni thoi hena chaitheng nangli haibo wafam Churachandpur Bishnupur na chaitheng nang bugi khwaidigi yamna wangi have photo go kona na amadi madugi akupa maro chap chaba report ama sanale pana phongli UNC ki total shutdown gi khongjang na naga taba mafam singda mahoksa ki punchi da yamna chawna akaiba pikre Lucy mihat kamari leinade haina aramba tengol dissolve na Wafam si Fongorokli, Loinana Kokomina, MLA Kuntaruk Unakre, Miamgi Mifam Pangtokadori, Haiba. Wafam, Loinana Yuria Lainana Ahen Balupa Crore 2.5 Kai Toknanaba, Warip Lokre Haiba Pausina. Nasigi Sanale Paki Yamamaruiba Pong. Loinana Numidang Wairam Fongba Nung Tilgi Pau, Kangle Paki Mairada. Lengana santi purokani haina ngairak panumit homudra mangani sure miya mongakpi senbigani khandraba saukrida mikaba mamingtagi oiba lenga pamjadre haiba congress na haikiba wafama makot tawduna phongli konda minari ba purup kontra marina maitai kuki lan ase khamsi sounding ba amadi pen dabani helaktuna maitai na lan tawruk labadi saruk chama hena awaba mayuk nagani haina sana jawna phongdok kiba wafam kot tawduna phongli loinana Kun mangagi lokpam sing pana na batawag paikhat lagani haina lamlai kendri MLA bom chana thajaba pikre matang da CPI na July kun ga mangada India pumbada Manipur Solidarity Day haina khongjang changsin gadori hairi nomai kamna khre no pising na army gi gari thingkhre haiba paw yauri loina na UNC gi pongtarani thoi gi total shutdown no ne Tamenglong ma urkul da chauna kaiba pikhi matik chadra MLA yang khai khudak gi fam thadu Manipur gi ngong khai da sinar lawdi mama oi bising na lem na tharo haina thawai miril gi imas release sakre jiribam da chen kuki nupi ama yauna mari phare haiba paw yauri loina na chuwada wakat mi fam fang to khre phajan gi mioi taraga mapan thado haiba wakat khongjang sangsin khre Lusigi mi hat janing da bofong doktor na uri po kangsup lambi da wakat khongchat khre mi hat asidara moi tengol khut yaude haiba wafam chu chamana na phongli Numidang waram nung tilgi phong wa paw se pandam gi yam maroi ba paw sing dat lan yau da puro kanglup sing na lan khamjin bagi mata moire ningthau leise masana zawna phong doki ba wafam ko tawduna phongli kuki CSO sing na amuk hana Amit Shah Unakre memorandum pisan kre tampaki mafam sing da apaspa amuk hana chanagadabani haiba kuki CSO sing na hairi Myanmar da tangdu leitaban daban maram oiduna militant sing India da sangsilakpa yana na bagi machak ama ohelen external affairs minister na phongdo ki bawafam ko tawduna phongli tangdu leita da ba purok pangam drabani na chief minister yaw na cabinet minister sing pham thado piro haina congress na phongdo rokli loina WMC na Lucy maringi mi hata kan mamong di yaning da ba phongdo rokli
Makha tarakpada Governor UK na India ke President damateng pangbina na appeal tongkre. Lucy maringi mihat kandem tawi mihat asida dissolve tongkraba ramai tenggol pusilak palai bakti bini hai bawa pom masih pandamgi ngarangin midang waram phong paus de sohari. Loina na Lucy maring na lekita bada kokomi na nungai taw phong dorogli kokomi na July kun ngamathoy demi ang chomi pamama koramang ketil lapang thokadori hai. Nungtigi phong ma pauche huya lampaugi ang namaroi ba pausingi manung dasu kumbi Chinel mangjingda kuki militant sing numidang ateng mafaw da kutong na kre lansong na riba purup amagi nupi kra armi gi fijon selaga purup le hai ba mapam ahum da nupi sing na kan namuk na kre hari. Nambol ketil da tiar gas sel ka pa da dukana mo may chakre may rapay bi kra susoki. Tera kong sang mi maning chingda nong may kam na kre. Kwa ketil da IZP ki kabib ki kar may thaki. Loy na kuki militant sing na thaklam babong lang da san ahum si re hari. Lucy maring hat kibagi mayok ta naga taba mo famsing na paksana kongjang sangsin kre photo ko kona na uli loy na United Committee palel mayra paibi apun balu kongjom Circle Coordination Committee kongjom bazar mayra paibi loy na all wangsing lamding karemi ko club organization na suwa kat kongjang sangsin ki Lucy maring yasida achumba poro hai do na miyam na kongjang changsin gibani Manipur da ing tappa hanjin bang amdra badi chief minister pam thadu pirai na congress na phongwa phong asigi su hoya la pawgi maro pawdi yauri loina na maitena lan tawbunate maitena toruk lagadi hena wagani lan khambiu hai na Manipur ning thawle sem na phongdo powa phong ko tawdu na phongli loina na chief minister una ba lak panu pi sing katen thinglo badi sing jamai da kan momong da mong na kre loina prime minister war on drugs campaign da lupa crore lising ani ga chahung marphung mathoi gi drugs sing mai thakre Loina nukti ki phong liba paukse pono panggi maroi ba headlines kra loka charbada chamana ba pauda army convoy marakte yaurok pi nupi mera paibi singna machin hangkre IG intelligence kabi kwigari mai thakre loina na Manipur government na European Parliament ki ware pokan momong dianing da phong dokre ruling amasung opposition gi MLA sing unakre haiba paw loina na pong tarani thoi gi khongjang na miam da sauna kai ba pi ki Manipur tangai fadwa polam sing yohana na ba NF Railway na tabak lokat pa hokre haiba trial oina July kun gani thoi da waikon taruk khong sang tam na purakani hairi loina na kotu gi shutdown manung da sukuki khulai pai bagi lan leptri nupi sing na lambi mayai da sangsin duna phamjin duna khongjang sang thakre loina na Manipur High Court ki just happy na ba taksin kre haiba pausni amaru ba pausing yaur Haizariba panjariba pausing asing manung da dom na marik chobo pausing tabining labadi aikoi da tapiro duga miam da hena khana ne na bagi pausi da miam da nei na minasi aikoi gi puning losing wene na bagi da hojik ori ba aikoi gi tangdu letra da ba sungma situation na sida aduga kukina yes afasfa Akui amuhana sanaga da bani haibagi matang tu pabiro haina tapire ai madu dagi mate malong thokjarake Gilbert na haibiro pune Gilbert hauzik lari bawa fam singda kuki gi CSO singna kui Manipur da amuhana tapaki mafam singda faspa amuhana sanaga da bani haiba kuki CSO singna haiba haibani ado Manipur dagi Afaspa di loina bak lok thokpadi natri adubu amuhana chano haise hana chadi sima thakta chatkadori bra haiba miyang go hangsu leiri ho imphal gi mafam khara khaktani ko afaspa lok thokki bidi haiba tai aduga chief minister N Birena amasung belly vest emergency group singi liching makha da satharak pathong kyana kuki singi yamna nungnang ba phibam mama lakli ba sidagi nakpi shenbiu haiba wafam tongan ba warol kya yauba joint memorandum ama pisin ki kuki NP Manipur Kim yauna kuki gi CSO sing Union Home Minister dangara pisin kibani loina na kuki singi matakta sathar libo thong sing se nomi tung budra mangani helakle haibo wafam thambaga loina na memorandum adu da pali wafam sing adudi kuki sing na khundari ba mafam sing da nak na ba irang leiri ba mafam sing the Valley West insurgency group sing na sathaba anti national oiba thabak thong sing yengsin ba amadi laksin na bagi dam hen akan momong da security gi section thrang lokat piu kuki micham gi security gi damakta Buffer zone sing the ahenbo central security force tambiu belly vest insurgency group sing activist sing thingna ba makhoi na state ki law and order da kai ba tholi ba masung national security the perli ba threat asi yengaga Manipur da tampak ki mafam sing da afaspa amukhana
Chanhan Biu, Haibo from Yauri. Manipuri Tabaxing, the Afaspa Lotok Tabanayamani, Harakri Wafam Si, Infal East West, Haivtar, Impali Manung Kurkatan Hazariba. The Maruiba Pau, combining we also may am Tapirak Seduga. Housing lady, but Nuki only about sing, Massinia, Nuki only about sing as in a quick Pukning looking Habatare, the Winana Masak Mayam Yauri, a queen Amadagama the Given Pausitara, and the Hen of Queen Kung the Bocamarum, Shem Sajalaga, Habatagam Lana, Pauchat Pesucamarum, Yawi Hazariba. I don't Massing Massinga talked and about the Quayam 16 and Leponte, Massi live streaming the Libiri Baduga. I scom the Toromasibu Miding Tabiri sing. Toromosida, Adongi Pukning Warol Pukning, call among side again, minute at hen, a whole Todun Labor Cologo. Hello? Hello? Mingle from the Tapisi? Could you mind the Gitan Silanita? Saragi from Sagi contingent out of a quid. Hoi. I don't know, Brother. Hoi, I don't know it, Toromsi. Oh, when a poor Nicola Toya, the rate of the winning but. Kamay to birige adong gi zagada hauze kari akwai sigi khujimangi di irang di thokte bako aduga anakpada sumukoi di shampoo gi di thoye na khoi mara ba bi hoi akwai na khojuman hai bisiga khojuman tabi hai jiga per pheti manabani ko au manai akwai na khojuman tabi da thoye hai akwai na khojuman da di akwai mi yam leibani na kheta khaluba adu khojuman tabi hai bisina mani aduga khojuman tabi na umakharam dani na But she did a long talk. The low sing, Kamai to Biri, sing my sing Sibu, Kamai to Biri. Low, Ubi sing like this. Low Udri. Number one, oh, low Sudri, Duga, Hargi Pibam Sisumong, Dum Tadri, Hugiksi. Oh, Hargam the tongue did. The Hugiksi Poche, Sibu Kamai to Biri, Maman, Saman Lady, my arms. What they did, I know, I quit the Gio in a low laga, the Karatang, Haitare. Aduga imbaram da tukalaga yola di lobinable laiti ko putare handare po jomba po thaba ko khujima jongi di yang waida ko se thabam laitla bina ko ware yam okay ang sagi konjen je ta da bu ko ire thoram je nai na sum ngasi diam ta taw yenge taw bujala na torom adum kharga daujei Torom se TV channel I see. Oh, hang khangam dina maramok tong toragi. Hoi. Oh, thamjaragi sa. Tagachari Torom suruga be pasidang. Pondok pio adom so dongi Pukning Warol adongi Pukning da phobira po kalon sing. Ekhoi hoji am nungai taba thodo ma har gadi Lucy hai batare koi lai taba se magi khusi masina Equine Satliva can also am Lana Satkiva Habata Nomia Ponomona Pukning Patabagi Matoyam Natai Tabak Torom talk with the Hane to Kutabagi Tabak Tado Pivatai Sumaran presenting Sin Biba Matotai Irang de Hosixu Ima Bel Sing Sinjameda Yam never sing the Famaga Minister Unadredi Halaroi Ganatoba to Gongarang Sukoi Mayam the Powam Time Madudicari I can the Armigi Garida Equigi Mapalam Gimina Taba, Equigi, Mafam Sigi, Manipur Gimi Haitare, Nupagi, Samkoka, Kolaga Gari Manunda, Kari Haitare, Kuzukulai Pairega Tong, Mayawi, Haibagumba, Dumbagi, Numidang, the Yamna Madugi, Chapchaba, Sing Madi Kanda, but the Haibatai, Yamgang Ne, Madonna Kaido Gebu, Army Sing Nadu Madupur, Chalaga Mafonka, Equigi Makoi Tamamaga, Lepak, Irangs the Hiena. Kudong Chada but Tokadraga and Haibagi Haitare, Yamgangi. Adugi, Imabel sing Muknabagi, Todo Cameron, Toki, Cookie Charan Bangi, the cookie militants in the Midang Pova, no Makam the Kinupi, Lan Song River Puruk Amaginu Kra, Army Fizol, Selaga Puruk, Lay Haiba. That was Mukna Kre Haiba, Wafamni, Live Wafam Seduga. Cookie militants sing up among the thing of all the Kamna Key. To get Jerry Bam, George Chanpuram Sunkang Pok Pidagimi, Marie Fav, the Pissing the police station the show. Tomji Lure, the Sagolban Club, Kuntrama to Masumara Pabilup, Kuntrama Toina, Narendra Modi, Mitam Maita Kre, Haiba, Pausisu. Kolahangano lady, Tormasida Saru Yavining missing now.
Torom sida sarugabiu. Thani helaklaba Manipur girang sida Prime Minister no wafam mata fongdok tun leiriba si state asigi lenga sin karimta haida bagira haiba wahang. Asigi pakom Chief Minister na pigadabani haidana singzamai romdagi Chief Minister ge banglo tamna thomji lakiba masing yamlaba mera paibi duga singzamai chinga makha state force rapid action force na thatlaga chalhandaba dagi Asian highway Imphal More lambi tangkhai thingdana khongjang changsin kibani. Aduga tongan ba mafom kya ding mera paibi mapan na Chief Minister unadri ba paw ba hallaroi haiduna changsili bi hodu sogutuna lakhiba maikei kya ding masing yamla mera paibi singna ayupong tarama thui makhai rom tabagi lambi tangkhai thingjalo leisin ki miyam gi iho adu paw tabagi Chief Minister na mihut khara laklaga unaba yabage yaba pirakhe dubu khongjang loi sing aduna mihut khara khangalaga unaba yaroi miyam ga punung unagadabani natraga Chief Minister masa singa makhada laklaga miyam ga unadriba phawbada mafam adudagi hallaroi haiba kholausi laukibani. Hello. Hello. Mingalay fonga tapisi. I stop sa ise singa makada ye. Taranok jadi penjata habi se kari habi ningi wasa kari gumbo kadang hajani ba. Habi. Kogi adiki irang tawon barak sida Minister Jingjama mukau center na aduga moina thola ga ju bazaar ju kaim haide bazaar ju kaim hangde adu moina thola ga center da siare kamai to sige na bazaar tanabum thokra dikhalle adu tumin na lai adagi moje jen na thamne ga harak bazaar da chu ne kanchening ba ya ma mana ga da Habedi hojik wari ba situation zida situation zida tumina leiba manba mayam na imaibel sing sing waro ba maduni habetare adaga hari ba sing du da mayam na haidra ga so haidam do man bi wakalo na masum phungdong na rakudani haitare oi ado chingam kha ngarang gi thokiba ihok sing habetare hojik ti kamdo biri ge dai mafam du kari gumam ta leitrabra kamai to ngarang atheng ba dum tiar gas kaptana ni mari manga soi ado ende heman ge tawri opose ado Chief Minister ju wai bo hai ba ngam de rin wai ba ngam de kari no ma lai go film jibo ai Chief Minister pai de tapak tang wa so na khallab ja la kangre gamna lure habetai situation ji film se habetai mina akhoi gi square kilometer si sangwa chatruk tani chamadani na haijalak bai bibam phau leire haitare hoi saubugi haina boiraga su ama boire khana chaina raga mangjaga dori che khoi su mangi adar puno maksi nuksi chana na mong leina na bagi karama mong da mayai lepi gada ba mi si center su tumina leiba sida haibatai kari guma khara di torombadi ai khoi di khangdre praja mayam di khangdre wahang mayam hangi haitare Tagachari torom da yobirok ko yam ngai jai saruga birok thank you so much Matangi kolar da kodong chaba pizari masimang na ni masing mayam pono mangna aseng bama khangan biu na hai ba haitare masida koi lengak chai ba chai da bagi adu ge lagi wana tana leiri bo phom se hai bata mayam gi kol ngai jari marak sida ai koi pik le bangang sing da chai theng kya mu phangge si koi khangmina si sorak pai som hai jarake Hauju pawda tholiba thani henjalaglaba irang sin maram orakanda hanba chayol pawda angang lising tarani thoiga chatret sumna manga chaitheng nang kibani aduga chaitheng nang ni basing manungda Churachandpur Bishnupur district na khwai digi yamna hel Hello Imataruni tabi bro Bani adu Imataruni thorum si ima dikrai di yeng bibage Kedwada kaping mayali kai kompani anda ima TV di yeng bibro thorum sibo TV da yeng ri ima se adum phone adum tawbirak pagi wara adu kari ti yeng dabra ai de laitri boy nang bai ni hoi ma hoi TV channel da ISCOM da khoi kakching da su phangi ko
ado ISCOM si lobi ragadi ma khoi gi thorom se dum yeng bo phangani ai khoi internet khara nungai tabada ge khoi khara khara chappa khotpa tawi do khoi masi yam yang na khoi tawna ba yam kan honari lengang na khoi internet pi ri si yamna changji yam da ba hai batare ko ado na mai taw dana khoi khara kha taw yawe dana thorom kya taw jaga da ba je khoi da su chappa china mara moragan da thorom topum khangda dana lei maroi be khoi thorom si hoji ayuk ngata da matam matam gi wafam orasi for adagi di nukti gi phong pa se sing pa thok pa mayam gi pungning gi warol ane nungthil swai sidana thorom se luaraga mayam na ha khek po tha jana ba yum da leiri bi mai bel sing ba pa da le bi chinau singi adi sei no mai khan ba khot pa ke do wa sigum ba khra leiraga adu marak ta khoi numidang wairam da khana ba discussion akang hai sing panelist ka sing una ba gi thorom taw do si khra chap pa khot pa sino khoi thabak to ngam de adu matam asi da khoi pungning waron repeat na ching ba tharaga numidang to sei khan ba atheng ma da inspector te ai thamba masini hꯧji tawjari ba wafam harigadi aduga marak ta sunu midang da koi update oiba paw haiba tai khajitang koi miyam da pina ba nungthin gi phong ba paw che sing khomjalaga nungthin gi phong ni ba paw si yum thong boding da mayam na haiba ta internet leiraga thiti yobu si yawi aduga kaithel dagi di nungthil paw du phangi da nungthin paw si sit khraba matung hai tari yon khraba matung after pong ni pan mapan gi matung da di koina pa thok pa haiba tare nganna nungthin phong gi ba paw du pai raga koina pa ba gi na taba sit khraba loi khraba matung dai batare phajaba chaba yaba pot afaba pot tu di khoina phajana thamjilaga mu phangjadaba aduga tadriba khangdriba mayamda pibati kari su kaide tanoko adu maina hai batai thagachari ima saruga biroko ko yam ngai je aduga mathangi kol ngai jage aduga makata basi sara le pangna phongkiba magi report amagi matungina hausi pawda ngang lising tarang ni thoge chatret sumna manga hausi tholi be irang asina chaitheng nangli masigi manungda angang lising ani ge chani pan yang khaitare ne hek pok padagi shahi taruk pawgi manungda leiba angang sing oi aduga angang lising mapan ga chani pan nifu ni pan chahi tare tagi tara ni pan pawgi manungda leiba infan angang sing oi bra irang na son kra angang sing sing manungda churchanpur gida angang lising ani ge chamapan marfu ga taruk Bishnupur district angang lising ani ga chamapan kuntrani thoi Imphal East angang lising ani ga changa ga kungamapan Imphal West angang chanipan ga marfuma thoi Kaksing district angang lising amaga chama ga tranipan Thoban district angang chahung ga marfu Jiribam district angang marfu daraga taruk 96 Tenopal angang yangkai mapan Kangpopi angang lising amaga chatre taramari Senapati district angang taramathoi chaitheng nangli Anak irang sina mari leina ba survey ama sathaki beda mama mapa animak leikhidraba angang taret aduga irangi chaitheng nanglaba angang se angang taret marai bak thiraba haibata thenaki mama mapa animak leikhidraba adu moina angang sing adugi manungda Senapati district ge angang ani di children home da leiri atai district singi angang sing ya manama koi makoi gi mari mata gi manak ta lei irang asina maram oraga angang tara taret mama mapa sing dagi khaidok laga leiri Masigi manungda pokpo da ngari ba angang amadi mama mapa ngakta lengakta surrender tawkhibadagi hauzik special adoption home da leiba yauri irang asina maram oraga angang kungo humdoi di mama mapa natraga mapa kainaba angang ohelle irang asina semi orphan ohellaba angang kungo humdoi gi manungda tarani thoi Imphal East gini amana Imphal West gini anina Thobal dagini anina Bishnupur dagini tarukna Churachandpur dagini aduga Imphal East, Imphal West, Thobal amasung Bishnupur gi semi orphan oiraba angang sing masi mama mapa natraga mapa kaina na loina na laiminari aduga adu moinamak Churachandpur dagi angang taruk asidi hauji rilu camp ta leiri angang sing asigi matang da Director Social Welfare NG Utamna Sanalai Pak Paukche da wari sanaba da haiki bo wafam amana irang se theng na bangang sing asigi damak department ki mai kai digi long term policy ama paikhat tabe yade angang sing asigi marakta mama mapa kaina khrama masung imung manung mari mata ayaba lorga children home da thamba loina na irang na sohala bangang sing marakta makoi masel gi sel thungi aduga phibam mama mapa sing phibam yenglaga adugi sangwa sagar pe wafum kya hairi masini mayam na asigum details report ama haibatare masiga khalluraga de kudi lan tawbiri ba sing haibatai awaba nang halli sing sigum masi makoi de sigi report che bo khangam da bi ai am luri wafam haibatai internet ki matang da khajik tang panjarake mayam gi Pukning Warol call okay call ama lai call se lokacharaga hello hello yamba nanau Shakespeare Rasandagi sina kai kuna del Shakespeare have you
ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯁꯨ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤ ꯏꯌꯥꯝꯕꯅ ꯍꯧꯖꯤꯛꯀꯤ ꯄꯥꯎꯗꯝ ꯄꯤꯔꯛꯄꯗꯩꯗ ꯏꯌꯥꯝꯕ ꯏꯔꯥꯡꯒꯤ ꯃꯇꯥꯡꯁꯤꯗ ꯁꯨꯝ ꯇꯥꯏ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜꯁꯦ ꯉꯁꯤꯃꯛ ꯅ꯭ꯌꯨꯁ 9ꯗ ꯑꯩꯈꯣꯏꯒꯤ ꯄꯤꯔꯦꯝ ꯔꯣꯍꯟ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯑꯁꯣꯝꯒꯤ ꯁꯥꯏꯠꯇꯒꯤ ꯄ꯭ꯔꯣꯐꯦꯁꯔ ꯑꯃ ꯑꯗꯨꯒ ꯑꯇꯣꯞꯄ ꯗꯦꯜꯂꯤꯒꯤ ꯄ꯭ꯔꯣꯐꯦꯁꯔ ꯑꯃ ꯑꯩꯈꯣꯏꯒꯤ ꯗꯤꯕꯦꯠ ꯇꯧꯅꯩꯌꯦꯕꯀꯣ ꯗꯤꯕꯦꯠ ꯇꯧꯅꯕꯁꯦ ꯈꯟꯅꯔꯤꯁꯤ ꯌꯥꯝ ꯐꯖꯕ ꯄꯣꯏꯟꯠ ꯑꯩꯅ ꯁꯨꯝ ꯄꯨꯈꯠꯆꯅꯤꯡꯕꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯊꯣꯛꯏꯕ ꯏꯔꯥꯡꯁꯦ ꯍꯧꯖꯤꯛ ꯍꯣꯔꯦꯟ ꯅꯦꯝꯕꯒꯤ ꯋꯥꯐꯝꯁꯨ ꯂꯩꯇ꯭ꯔꯦ ꯏꯁꯝ ꯁꯝꯅ ꯑꯩꯈꯣꯏꯁꯦ ꯁꯔꯀꯥꯔ ꯑꯃꯒꯤ ꯃꯈꯥꯗ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯂꯩꯕꯅꯤꯅ ꯑꯩꯈꯣꯏ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯕꯤꯔꯤꯕ ꯑꯦꯟ ꯕꯤꯔꯦꯟ ꯁꯔ ꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯃ ꯑꯩ ꯁꯨꯝ ꯐꯣꯡꯗꯣꯛꯆꯔꯛꯄꯗ ꯃꯥꯁꯤ ꯁꯤꯒꯤ ꯊꯧꯗꯣꯛꯁꯦ ꯊꯣꯛꯑꯅꯤ ꯍꯥꯏꯁꯦ ꯍꯥꯟꯅ ꯈꯪꯉꯝꯒꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯆꯨꯝꯅ ꯄ꯭ꯔꯨꯐ ꯑꯃꯈꯛꯇꯪ ꯂꯩꯖꯔꯛꯑꯦꯕ ꯑꯩꯉꯣꯟꯗ ꯃꯥꯅ ꯍꯥꯏꯁꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯦ ꯁꯣꯔꯤ ꯁ꯭ꯇꯦꯠꯅꯦꯅ ꯑꯗꯨꯒ ꯍꯧꯒꯠꯄ ꯉꯝꯃꯔꯣꯏꯗꯕ ꯏꯔꯝꯗꯝ ꯑꯃ ꯑꯣꯏꯔꯦ ꯍꯥꯏꯕ ꯋꯥꯍꯩ ꯑꯅꯤꯁꯤꯅ ꯃꯥꯅ ꯍꯥꯏꯈꯤꯕꯀꯣ ꯑꯗꯨꯒ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯀꯥꯡꯄꯣꯛꯄꯤꯗ ꯆꯠꯄꯗ ꯑꯩꯈꯣꯏꯒꯤ ꯎ ꯋꯥ ꯊꯥꯕꯤꯌꯨ ꯄꯣꯄꯤ ꯊꯥꯕꯁꯤꯗꯩꯗ ꯀꯩꯅꯣ ꯇꯧꯔꯕꯁꯤ ꯑꯗꯨꯒ ꯏꯁꯤꯡ ꯂꯣꯏ ꯀꯪꯉꯦ ꯑꯩꯈꯣꯏꯁꯦ ꯑꯋꯥꯕ ꯀꯩꯅꯣ ꯃꯑꯣꯡ ꯑꯃꯗ ꯂꯩꯒꯗꯧꯔꯦꯅ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝꯗ ꯄꯤꯈꯤ ꯑꯗꯨꯒ ꯑꯗꯨꯗ ꯌꯥꯅꯤꯡꯉꯒꯗꯤ ꯍꯧꯒꯠꯂꯣ ꯑꯗꯨꯗ ꯍꯧꯒꯠꯅꯗꯕ ꯍꯥꯏꯁꯦ ꯆꯠ ꯌꯦꯡꯅꯔꯒ ꯐꯨꯛ ꯍꯧꯒꯠꯂꯒ ꯈꯨꯕꯥꯛ ꯈꯨꯕꯥꯛ ꯐꯨꯅꯗꯕ ꯑꯃꯈꯛ ꯁꯨꯝ ꯎꯈꯤꯕ ꯃꯇꯝꯗꯨꯗ ꯑꯗꯣ ꯑꯩꯈꯣꯏꯅꯗꯤ ꯈꯟꯖꯜꯂꯨꯗꯕ ꯍꯥꯏꯇꯥꯔꯦ ꯁꯨꯝ ꯑꯗꯣ ꯑꯩꯈꯣꯏ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯕꯤꯔꯦꯟ ꯁꯔ ꯌꯥꯝꯅ ꯐꯩ ꯑꯩꯈꯣꯏ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯑꯅꯤꯃꯛꯀꯤ ꯀꯝꯃꯨꯅꯤꯇꯤ ꯑꯅꯤꯒꯤꯗꯃꯛꯇ ꯃꯥꯅ ꯇꯧꯔꯝꯕ ꯃꯌꯥꯝ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯐꯔꯒꯁꯨ ꯍꯧꯖꯤꯛꯀꯤ ꯁꯤꯆꯨꯋꯦꯁꯟꯁꯤꯗ ꯑꯃꯨꯛ ꯆꯔꯛ ꯆꯍꯤꯡꯅꯕꯒꯤ ꯐꯤꯕꯝ ꯑꯋꯥ ꯑꯅꯥ ꯇꯥꯕ ꯍꯥꯏꯕꯗꯤ ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯄꯨꯟꯁꯤꯁꯤ ꯌꯥꯝ ꯇꯥꯡꯉꯦ ꯑꯗꯨꯝ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯑꯃꯅ ꯂꯥꯛꯑꯔꯣꯏ ꯆꯠꯈꯤꯕ ꯀꯌꯥ ꯑꯃꯁꯨ ꯃꯥ ꯅꯍꯥꯟ ꯑꯩꯈꯣꯏꯒꯤ ꯔꯤꯖꯥꯏꯟ ꯇꯧꯅꯤ ꯍꯥꯏꯕ ꯇꯧꯔꯝꯕꯗꯨꯒꯤ ꯅꯨꯃꯤꯠꯇꯨꯒꯤ ꯃꯇꯨꯡꯗ ꯑꯩꯅ ꯈꯟꯕꯗ ꯆꯥꯎꯔꯥꯛꯄ ꯑꯗꯨꯝ ꯃꯤ 5 ꯆꯥꯡ ꯁꯤꯈꯤꯕ ꯃꯥꯜꯂꯦꯕ ꯄꯨꯟꯁꯤꯁꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯁꯤꯗꯕ ꯑꯣꯏꯔꯒꯗꯤ ꯑꯃꯨꯛ ꯌꯥꯏꯑꯕ ꯑꯗꯨ ꯄꯨꯟꯁꯤꯗꯨꯅ ꯍꯦꯟꯅ ꯂꯨꯔꯛꯄꯅꯤꯅ ꯍꯧꯖꯤꯛꯀꯤ ꯃꯤꯐꯝꯗ ꯑꯁꯥꯡꯒ ꯁꯥꯏꯅꯁꯨ ꯍꯥꯏꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯗꯥꯏꯂꯣꯛ ꯇꯧꯁꯦꯁꯨ ꯌꯥꯅꯗ꯭ꯔꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯅꯤꯁꯤꯗꯩꯗ ꯀꯔꯤ ꯂꯩꯒꯦ ꯍꯥꯏ ꯀꯥꯟꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯕꯤꯔꯦꯟ ꯁꯔ ꯁꯤꯟꯕ ꯍꯧꯖꯤꯛꯀꯤ ꯄ꯭ꯔꯣꯐꯦꯁꯔꯁꯨꯅ ꯍꯥꯏꯁꯦ ꯃꯣꯏꯒꯤ ꯁꯔꯀꯥꯔꯒꯤ ꯑꯁꯣꯏꯕꯅꯤ ꯃꯥ ꯁꯤꯜꯂꯒ ꯑꯃꯨꯛ ꯌꯦꯡꯕ ꯌꯥꯏ ꯑꯗꯨꯒ ꯗꯥꯏꯂꯣꯛ ꯇꯧꯕ ꯍꯥꯏꯕꯁꯦ ꯌꯥꯝ ꯆꯨꯝꯕ꯭ꯔꯥꯅ ꯈꯜꯂꯦꯕ ꯑꯗꯩꯗ ꯏꯃꯥ ꯏꯕꯦꯟ ꯃꯌꯥꯝꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯃꯁꯥꯅꯁꯨ ꯍꯥꯏꯗꯤ ꯑꯩꯗꯤ ꯃꯌꯥꯝꯅ ꯌꯥꯔꯒ ꯂꯩꯒꯅꯤ ꯌꯥꯗ꯭ꯔꯒꯗꯤ ꯇꯣꯛꯀꯅꯤ ꯍꯥꯏꯗꯅ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯉꯁꯤꯐꯥꯎꯗ ꯔꯤꯖꯤꯒꯅꯦꯁꯟ ꯇꯧꯕꯒꯤ ꯃꯇꯨꯡꯗ ꯍꯥꯏꯒ ꯑꯩ ꯇꯧꯔꯒꯦꯅ ꯊꯣꯛꯂꯛꯑꯃꯕꯒꯤ ꯃꯇꯨꯡꯗ ꯍꯧꯖꯤꯛꯁꯦ ꯏꯔꯥꯡꯁꯤ ꯁꯨꯡꯅꯦꯝ ꯅꯦꯝꯗꯦꯕ ꯃꯣꯏꯅꯕꯨ ꯍꯦꯟꯅ ꯀꯟꯁꯤꯜꯂꯛꯏꯕ ꯏꯔꯥꯡꯁꯦ ꯑꯃꯨꯛ ꯑꯗꯨꯅ ꯑꯩꯒꯤ ꯑꯣꯏꯕ ꯃꯣꯠꯇꯁꯨ ꯁꯨꯃꯥꯏꯅ ꯗꯥꯏꯂꯣꯛ ꯇꯧꯕꯁꯤꯒꯤ ꯀꯩꯅꯣꯁꯤꯁꯨ ꯑꯗꯨꯝ ꯎꯗ꯭ꯔꯕ ꯁꯦꯟꯇꯔꯅꯁꯨ ꯌꯦꯡꯉ ꯂꯩꯕꯩ ꯇꯥꯏꯞꯇ ꯁꯤꯒꯤ ꯃꯅꯨꯡꯗ ꯌꯥꯝꯅ ꯏꯆꯝ ꯆꯝꯕ ꯑꯦꯛꯖꯥꯝꯄꯜ ꯑꯃꯒ ꯉꯁꯤꯃꯛ ꯅꯨꯃꯤꯠ 50ꯅꯤꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯏꯔꯥꯡ ꯍꯧꯕꯁꯤꯒꯤ ꯀꯩꯅꯣꯁꯤꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ UPꯗ PUBG ꯁꯥꯟꯅꯕ ꯑꯉꯥꯡ ꯑꯃꯈꯛꯅ ꯄꯥꯀꯤꯁꯇꯥꯅꯤ ꯅꯨꯄꯤ ꯑꯃꯈꯛ ꯃꯆꯥ 4 ꯇꯧꯔꯒ ꯄꯨꯁꯜꯂ ꯂꯥꯛꯑꯦꯕ ꯗꯨꯕꯥꯏꯗꯒꯤ ꯅꯦꯄꯥꯜ ꯐꯥꯎꯔ ꯂꯥꯛꯑꯒ ꯍꯥꯏꯔꯤꯕꯁꯦ ꯑꯩꯈꯣꯏꯒꯤ माजे ISI का लिंग नंबर या ना मरम चादना नियम चुमदन लामने माजे उसी तना ठीक है लीबा नाकन क्या चंजन ना ठीक हम ना वहाँ को तौरी है या मको अगर कोई हम साइड तो यदि कोई तुम हो तो मैं हम चंजन लिख दो जिसका नाम तो ना कहीं तो सेंटर ना वहाँ हम तो थम दबो चक्कर लेगा थम दे है बिना ते थमी एक्सटर्नल अफेयर्स मिनिस्टर ना कोई की म्यांमार की कांगूदा कोई हाइजे दनी इंटर लुका है विषय अमोन दा हाइगम तो कोने मरी जो लेना बनी हम कोई करो लेका नहीं है तारे में अदु सिमो की चंग रवनी ना ये कदरा ना तरह ये ओइद्रा चंग की मयाम तो अदुगुम बके कांगू जे कोई कल जनम जे फंग फंग दा सो तुम अनि जेदा तकना सी न सी बा वार तो से गनी है बगी फरकनी है बगी तिरा फंग दली तोलक कनी गा बगी ओ मम्मी न सु उब फंग जे बाय तारे अनि मकी साइड की सेंटर दे जो स्टेट की जो अदु मसी मकी याम चुम दबरान खली याम बदुना यारगदी डायलॉग तो सेना रोहन किलोमीटर सुशांतपुर की चक्के न वेलकम तो अगर ये केना तो बिगा हाई वफम मम खल हाई याम फजबाई तारे सिगी मतंग पीस डायलॉग तो जिंगी दी सुया यारो बा डायलॉग तो से जे मोइना सु याद्रना कना आदा तो दुन हाई दो अचो वांग हम जु लाकी दे याम चुमी अदुना ngसाई अइना कुसन जरब मीगी नुपी मचा अम खक हिंदल लाकबदि चंगन थीगुम तौरी सोमदना कइंता सीजन यंगजन की दर जे अखोई गी यामना लाइबक थीबने इंडिया दा अखोई मणिपुर तिल है माई ने है हंगो वहां के तो वहां हम भी हंगी तो सुन याम चुमी शेक्सपियर सीन तंग सुन थमजन ने तो अपन याम चुमी म्यांमार द तंगदु लेता द मिलिटेंट सिंग इंडिया द चंगला पुई मचाक ओइ हेले हैब सिंगरा एक्सटर्नल अफेयर्स मिनिस्टर न थमग्रो वाफम ने उसी वाफम से चाउना दुम खंगले रबने ngara na jo koi pukning waro da dum haijage dra ko sai hoji oirli ba phibam si da koi gi LOC da ama changa pagi da koi loina thing da kha dan torokan da इंडिया से कश्मीर की जगह अदुगा कोई की पंजाब की राजस्थान की जगह खतंग खाजिल लगा इंडिया सेफ ओइरब्रा सी खक्त नते
Howji koi Bangladesh tagi Bangladesh mayam Assam lomda changa koi paringje kharaga su mayam ubirongani ko internet taga ubak ka tawraga sanga lanthokpa du urangmane ho. Hello. Hello. Oh mingale phone ta pise. Oh si Diamond TV kene. Oh Diamond TV. Tapiu. Oh kadang ta haja ke taw ba iso. Kari lam dagi no du sa gi minga muktang habis. Ai sija mai singa ma tak tagi. Numai ken boy ai. Taram lok chari uja bai tapiu kari wafam thambini. Ai na haja ning basi. Akoi ngarang na thokiba maring nupi ama. Akoi wakan phada bang amu da ba. Hoi. Akoi mai tai sing hai do tare. Moina mathong wang khangdana akoi punsi loichin ri ado mayam adu laibak thiba thawdu mena amon da lawje. Hoi. Ado mai tai singi mai kai da gi su akoi maringi mai kai naga haja batare. So koi ngapi na ba koi press da adu electronics media da kaya ma thengna je. Madu koi mai tai gi yamna koi la la di ngapi u haibagi sa thokcha badu wakhan do amon da su nuai poksai. Adu ga maru aina hajening badi hajik moi manipura maring nupi ama sibagi damakta lebak akoi ihau sagat pokota mayam na ga kandiam tawwa koi mayam ubiri aduna koi nagar sinau singa mai taina hajabadu koi yabiduna irang sinenda na ba sinbiu hajari adu loina na koi kuki nagagi irang thokma matamda koi mai tai su khara victim oichi aina tajaba thawdok tajiri lainda bus da pulap indharaga akoi adu jati du hajara roi akoi lokha de indagi ba ma yaugi Yawi. Masak mana ina? Oh, masak mana ina to ba? Akoi mai tai ama koi yawi. Matamda akoi mai tai singa akoi khabar da kai da kandiam gum bari khadi tawi. Adu hamna akoi lebak wathok oina ban tawdana kotana du mari tawidri maram di kai ginaida moi du asoi badagi tawsu oirangani adi tangai phatabei tamaka maram aduna akoi mai tai sina yang ka na khachina lawde soi badagi na haina adumai tawdana hosi thoi ba thawdu ju akoi naga kanglupna soi badagi la le hajarabani na akoi yai ge irang sagatbida hosi manipur thoi ba thawdu sigi matangda irang yamda na sindi yo haduna ai ma ke de su haijari sine sara ina hajani ngi Yam no ajai chinaw na ta pir wafam ja maroi wafam ne duga soi badagi haba tai na hawe khoina 1993 gi September 3 da thoki ba thawdu tu da koi gi na hutta ba hai tare me tai se kari hadino koi sanasi bagi na hut pasu dum yawi me tai dharma chatla su chatra su koi am sanasi ba hai ba tare me am hindu sing hai gadra adu na hutta ba se koi chingmi sing gi chinaw sing da koi maring da hut pa lei ko hutta ba jati su lei hutraga di madu atopa kanglup amni asma chi mai tai oiramoi hai ba koi me tai de su kare tare sakse koi yam mana bani na ka he na chingmi he na man ba me tai de su yam lei hai ba tai adu man man badagi hat ki bagi thodok si yawi adu madu yaw khre na hat pagi wabu dinate adu bu koi gi lekhidra bi laibok thirabi em lucy hai batai magi matang da su manipur miam na su lale haijari se so sing na lale haijari masi naga gi chinaw sing na su madu yabi rakanda kari tau sige hoji sat khraba madi hello hai badi hararoi adubu mc lucy gi magi imung manung da kari khudong chaba aduga kari tau si lenga ki mai kai digi miam gi mai kai kari tau ya ge yang kanda matung manau thok tana na ba khra section ba hai batai adugumba tawbogi khongthang ama so yam tangai fadabra hai ba wafam do thamjage thagachari haibirok sigidama hello morning sir I Bridget come do biri hoji ki rang sida sister dai to pone sister dai leba ko ya tha makai mo adalaban ado Bridget lambi di chat pa yada bani na masi sa tok sa sinje driver mo ina kari kari khudong chada ba thengna bage ta da di sir ani pur session patamna adu juta te kai lambi ju pate to do dum to ni nge ko sai brain ni sai matha sai nuai do ak de nuai ta dai ni na ko tao de dum ta ba hoi doi sai dum ta hai jage matam do mai ben jingna mayam hai ya de gi to khai na ta ba se ai mo to ju pa me sigera sangena nagera hawai thagera yam tina nuai to ba pen da ba yam na lei hai bu su hai ning de
ꯑꯩꯈꯣꯏꯗꯤ ꯂꯝꯕꯤꯁꯦ ꯆꯠꯂꯤꯅꯤꯅ ꯂꯣꯏ ꯈꯪꯉꯤ ꯑꯦꯅꯤ ꯗ꯭ꯔꯥꯏꯚꯔ ꯑꯃꯅ ꯍꯪꯕꯗ ꯃꯅꯤꯄꯨꯔꯁꯤꯗ ꯆꯠꯂꯤꯕ ꯂꯝꯕꯤ ꯊꯣꯛꯏꯕ ꯄꯣꯠꯂꯩ ꯃꯌꯥꯝ ꯂꯣꯏ ꯈꯪꯒꯅꯤ ꯍꯥꯏꯔꯨꯕ ꯌꯥꯗꯕ ꯌꯥꯝ ꯂꯨꯏ ꯁꯥ ꯑꯗꯨꯅ ꯃꯁꯤ ꯃꯌꯥꯝ ꯈꯟꯅꯕꯤꯕ ꯐꯩ ꯐꯔꯒꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯏꯃꯥ ꯏꯕꯦꯟꯅ ꯇꯧꯔꯤꯗꯣ ꯑꯩꯈꯣꯏꯒꯤ ꯏꯟꯕ ꯇꯥꯕꯅꯤ ꯅꯠꯇ꯭ꯔꯒ ꯊꯥꯔ ꯋꯥꯔꯜ ꯋꯥꯔ ꯊꯣꯛꯄꯒꯤ ꯐꯤꯕꯝ ꯂꯩꯕ꯭ꯔꯥ ꯅꯦ ꯃꯌꯥꯝꯅ ꯍꯪꯖꯅꯤꯡꯉꯤ ꯊꯝꯖꯔꯒꯦ ꯁꯥꯔ Bridget, hoi, Jackson View, Bridget ko. Driver sing da nung na thajali so equally high when a ching but of the driver sing city kanglup mai tay ni aduga aduni adani na TV bagi mahota. Driver sings in the port pusalak pa yabagi ayabadu leragadi pull up hingaga Samin at the Shokwe may upon among habitat. Habiti may take a side on the Tichadong the Tehajariba. Lamdam Sile se kanglup Mayamni, Maruina sing the Gachin housing to Sado Ribani, aduga Muslim chin housing to Sado Ribani. Ado tonga tonga ba kaya sisi ko masala ibada mo ko yipunsi da di ate ka kan pipi da ba ya pipi da ba habitai ado Bridget sa tok sa sin Dimapur line de yam na toy na sa tok sa sin to bibani habitai ado ba ya man hojik si jiri line de chala su jiri line en tawri si mayam na matamam da di tabi ke bedani aeroplane tahan gani hai ba wapam phabu legi ado bu aeroplane tab di line da hojik chali ba lambi sida habitai ngalek ta landslide thok pa khodong cha da ba kaya maru mayok nari asigum ba fibam leibani na habitai ta se na ki railway da station da ekoi hojik leiriba mafam khara railway gi yoksalai bamfam bawdi pochai pusalakani habagi wafam ga lerise asigi makha tabdi kari thokani haba su khangdri haba dai thank you so much Bridget section lebi call to bi basigi dama thagachari Bridget aduga Diamond TV da Bridget yamna dum tengbang bi na omani dum nungsi sei driver mo iraga so hai tare mana somde hek chatpase koigi kari hai tare UB khare hek porok adagi alu khare hek porok tongan mago yamna nungsi bi ba ba dai khoi sida leijaba eno sida dum mana hek to gari ga thorok pusi yam bai chang dore ga thorok driver mo oibagi magi oijarga sumai punchi sida hai tare hek lak pusida ko yam thaja da bam tamam daga yam ba ai edu tok jabani da tok yam chamjaba duni mana pot piri harga koina harau bagi nate mi oibagi thamoi gi oiba manung dagi magi wakhalon do hai tare hello minga ma telefon hai bisi Da James I call to you mama kai te ki sin kai mai ra Sinkai garang ai taja bada yen sinkai ki hoji honari si lising tara mo hona ba yen si masidai da kumaru ina machinja ki aduga masigi maram kya marum da haitare kudong sa da ba kya so thengnare na aisu tajare maru ina hojik sinkai na wari call to biri si haibiro mamai da aina hangjari bo hangse si su horin kumbiro haibio Da James media partner ha gar hoji ke newspaper sida waji sharan turan yamna pau ji yamna lana sakhi ko ko khunji ta ki amayam ai nga sai ji morning dai ta je bu ko do newspaper da happen ha akoi sigi se bangka tara hum do je bisida mi tara nung ti gi bangka tara hum do mi tara duty tai nung mi kano da amada bangkar amada mi tara tabasida manga tumaga manga na duty tawe adagi sinaraga sumai tawe na lana chik to ma ai thenga jai bu ko si se yam haraga di media partner sing se yarba kai newspaper da phong kan asengba chum badon phongbio pikara khun yum sagai yum dong sam chani ga tara mu sumai na leiba sida nupa chani gi hum phu je karai dagi laur dorina ba angang lukha bi su yauri ni adagi angang leitaba lan numitagi hogiba angang masak nupa amsa masak udaba dama am lei huju phabu ko adu yarba makai mi chani ga humpu nungtigi hoi duty se tawi khara ma ta ba je ngasi ta ba jina angarang ta ba jina ngasi oble ngasi je tumaga hayeng ta ga da sumain tawe ko ado nungtigi sumain tawna ba sida bangkar tara go humdoi sida mi chani ga humpu je adumaina khabar je da sumaina saran tora satka da wama lei si je media partner ching ni yarba makai adubu chingkai hoi chingkai hojikti lan ni habitai adubu lan tawnari bani na kari habitai madugi wafam du phong asu hoi lali dang hai pai hoi masing yam haido ko patte hai tare ko hoi asengwadi akhoi ani khak leijam ni hairadi do lan do haido ko kawe ba ko adu masule be adu madu su section bi gada ne duga koi tajai habiu lan manung ni na adu su uje ka no nong mai dona sum adum chappa kan ji da nok to gi bagi sumaina soidana hai tare mai ka khorga lan si da oina singdala ga sumaina to bu su adum ngai mayam thengne maina aram si yai ba makai de phungbi ga ai haije gi go media partner sing da ya aseng ba sum ba khanga ba kan da na ta phungbi wa bi haije gi to ne da si nang haije gi adu ngai ko chingkai ngai sai gi na haije ba do adu nang ni machinja
kari kari dajam CNJ lising ahum katane lising tarante hoi lising ahum je hatak te yumsa gi win hape yumsa second center gi da adu macha se moi de gi lore hana mapan gi masa du tawdre hoi han masa moi de gi lore machin jang moi na loi taw gi do e machin jak te dum phangi dum kamai kamai to moi na sungba moi na semba hujikti phange mamangi horokpoda thi yang wai buko akoi moi machin jak je tharak tanana akoi na chatle starter ga tang lising ahum ga sa 3 sumai na yokhat ki ba yawi buko ngi yang wan hona gi ado ko to gi bok to phauta ga samang to ga pizza ba yawgi okay aduga hantak ki simadi adum ngamna ba tawre moina kano je khara curfew je sangto abani na adum pot ki phibam je adum khara phara ba male aduna adum moina adu hauzik si kari hai tare koi gi kano to bu su yaw yen si koi gi maman yam tang ba hai tare yon ba da khot ba da masi tang bu hong bi matang si kamai to ge oi dajam si di karbar ni ko matam gi haiba dunia po si di ado akoi na si akak na ba sini haiba leite bu ko ado akoi gi di hoi ke jim de lupa tara khatang ni phang doi se moi gi loi bi ba hai ta dana ado loi ga moi masinja ke loi pu tho ga singer ni akoi na kg de lupa tara du mai noi phang job do e taw ra ta de ado dian tang ba di moi gi daw lai de tang ye moi gi hong ye moi gi ado ni matam gi ni akoi na ur ba hadre okay tagachari yam ngai jai haibirak pa ko thank you section level aduga ichna sound kanglei media na ta pi ba khoi howra tapra voice ta nu ngai ta ba kitang haibira diam ngai ni khoi kitang adum semjaba ya na ba hai tare khoi ki kano di yang jara ke hajari ba oda kanglei media na haibira diam ngai ni homan bugum ba Shakespeare homan bra kari do bono sound se tab no ai tab iko lei hai bor male iko lei de okay to sembe ai mathangi caller da kodong chaba pijage iko lei ba faramane na khale Shakespeare sai degi khangjara magadi ai tare ko Shakespeare kitang pabra yang bio aduga haibiraksi akoi gi balance hai tai kitang semthok semjin adum jai chembada akhoi sida din yom chon adum thokpa aduga output ta kari lege adunga saina ai khangjara magadi hai tare leitha jaram gada bani technical keno se dum khara adum lei sigum se mayam ne haira gadi ko adum irai line adum khang ba hai ba balance kitang helame adu kitang leitha jakre adu phare na suta pire am ngai jare adu masini hauzik akhoi gi mangda tariba sing aduga nomai kamna ba leptri mafam kya da khudong cha da kya thogli lucy maringi wathok sina punamakta yam chaitheng amo iri adunga saigi Shakespeare na habiram wafam Manipur da hoji tholiba Tanglup anigi lan haijabatai masi India ki external affairs ki minister S Jai Shankar na wafamasi pankre madudi Myanmar gi mahakafam manaba mioi ama than sevega unaduna Myanmar gi ngomkhai paringda ing tappa kahendana thamnana ba pukhat khre haiba wafam loinana Myanmar da tangdu leita daba militant sing India da changsi lakpa yanaba gi machak oihelle haina S Jai Shankar na phongdo ki wafam ngarang unaki ba du da Union Minister S Jai Shankar na ngomkhai paringda ing tappa amadi makhal amata gi issue thohon da bagi mathau tai haira du na ngomkhai paring asida yamna chawna akai ba piduna lakli leiri ba piba masida chawna sohon ba yaba thabak thorom sing chatharoi da bani haiki mana makhata na haiki beda ngomkhai paring asida chathaba human amasung drug trafficking gi matang da pungning sing siladuna traffic tawkraba victim sing athubada India da amuk handorokna ba mari leina ba singna party marakta gi mapung oiba mapung phaba cooperation pibina na bagi wafam thamki oinana Myanmar asi India ga hek thangna ba lepa kama oibana Myanmar da thokpa humanitarian situation gi matang da India na lumna lawi hauzik Myanmar da chathariba democratic transition asi mayam na dum khangbire kuiraba matamgi adugumba thodoni 2021 gi February da thokiba thodo adu hauji pawba chathaduna du mak leiribani haijariba
masina maram oduna hena khudong chadaba sing asi khoi manipur da su dum phangre khudong chadaba kya hauji leriba Myanmar gi democratic transition asina thorom sing asi daita mapung phana sogali hai kibaga loina na lamdam asida ing tapa madi tangdu leita ba phibam hanjilak na nabagi mathau tai masigi matang da Myanmar da leriba tangdu leita da phibam ase militant singbu India da lansin hanna bagi khudong chaba piba khak natana leriba Indo Myanmar Thailand aduga masigi tongan tongan ba trilateral highway da su sauna sohali man haikibida hiram masigi mari lenana India gi ASEAN ga loinana India gi policy ga tuna chatmi nagani haiba wafam haikib adana khoi gi sei border da di irai line lansin bai sidi dum chumme adana mayam na matam khre mamang dai khoi gi kuki meitei lan si thoktring ei mamang da su tabi khri doni PDF singi mathakta makhoi gi Myanmar gi lanmi na helicopter amadi tonga tong jet fighter season adana bom thada bai wafam laiki mase khoi kotha gi mafam khara da bom thadarak pa yaubada bom du Manipur manung da tade bom du Manipur manung da ta targadi Indiana madu khodak ta laman khungani khokani haina badagi mayam khangbi ramgani ai khoi gi keno da su Imphal airport ta su ai khoi gi makhon aho ba jet yar khoi gi mayam laikhiba matang laiki aduga hoi kharani di tongana air force ki tongana moi drill tawbagi February tha da tabagi ni na hairaga su manungi oiba wafam khara da dim adugi mamang da lam badu su Jackson thorong haibatai Arunachal Pradesh ta China na India ga muknaba leibiduna maram orkan da madugi su sem sabagi khara haibatai adumaina khara su dum section thorong lokot pa lekhi haijariba aduna asiguma lan tholok matam da di mafam madu da tonga tongan ba ethnic lan hoba se kunthra ga ni thoi hena Myanmar da lei hairiba kunthra ga ni thoi sing asi magi dum tabirangani Karen liberal the front kind of tongan tongan no sing haibatare cookie sing sum amale haibatare Asian gi sulai ado hariba sing asi pikthana leibale ba mani adu Myanmar di thodo hindona koi Manipur ga pak saw gi yang narubada adu gi matik Manipur de gi hen karba saruk tara ma thoini se hen chaw khrob leiba ka mani missing so du gi matik yami adu ga hariba sing as de gi makoi khara senthok chenchin toro khoi de sangak na bagi machak si yamna laiba irai laiba haibatare thaga chari hana Gilbert Naga Furuki ama leki da badu conspiracy ni agi wakalda lady be isu divert tawkhina ba wathok ki senbe yaure aduga lenga na hai sing na resolve tawdrabadi mong tarak loi chumani yam lugre sound okay tai YouTube tagi di hanagina Why shall na hani idro pay na takpi rakang sneda thank you okay na takpi rakko mi oi marfuma thoi YouTube live streaming de lebi ba toromasi mi lising amaga kare na net yaba matam da de dum live ta dum leiba thorom ma khangni adubu pai bi ri sing haiba tare mayam puno ma yamna mapalum dagi chanaw sing no oiba duga Manipur ge situation de sai sagi wafam sing leiba du adum phongdok pirak pi ai another thorom sigi 35 minute haibatai leje saruga bibi ai aduga internet ki matang do hoi madam ai haizrake internet ki huzik high court na ko thingjali thingjande na tawgi matang ma yaukibani internet ki matang si panjarake maram de internet si taseng har kan de internet na koi di hingjabani internet yaudredi koi si hingbo dum waba haibatai koi thabak sina adro hoji hoji se koi khaktang yaraga su yamdabani na koi hingnabagi machak si koi de yamna waba oiri haibatai adro miyam punomok su internet na waba piri adu marak se kolam tang lai ko chapai ka charaga internet ke se pajarke hello hello mingalai phone ka tapisi sorry kaksing khunong dai ne kaksing khunong dugi hoji kadai dale bibano hojikti sai mapalam dalai Kerala dalai okay kari thabak to biri sai hotel line dalai jawn okay hojik thoi ba Manipur gi situation sida kari kari phaubi aduga kari kari habiningi sar yam nungai jade yeng tai di
ꯎꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗꯦ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯕꯨ ꯀꯛꯆꯤꯡ ꯈꯨꯅꯧꯗꯁꯨ ꯑꯗꯨꯝ ꯑꯋꯥꯕ ꯑꯗꯨꯝ ꯃꯥꯌꯣꯛꯅꯩ ꯍꯥꯏꯇꯥꯔꯦꯅꯦ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯖꯒꯥꯗꯨꯁꯨ ꯍꯦꯛ ꯃꯆꯤꯟꯅꯦꯕ ꯀꯛꯆꯤꯡ ꯈꯨꯅꯧꯒꯤ ꯑꯗꯨꯅ ꯏꯃꯥ ꯍꯣꯏ ꯕꯕꯥ ꯍꯣꯏ ꯑꯗꯩ ꯑꯍꯜ ꯂꯃꯟ ꯑꯗꯨꯝ ꯅꯨꯡꯇꯤꯒꯤ ꯂꯩꯀꯥꯏꯗ ꯊꯣꯛꯑꯒ ꯁꯪꯉꯦ ꯍꯥꯏꯌꯦ ꯑꯗꯨꯝ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯒ ꯑꯩꯁꯨ ꯌꯨꯝꯗ ꯂꯩꯇꯕꯅꯤꯅ ꯑꯩꯁꯨ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯌꯦꯕꯀꯣ ꯁꯥꯔ ꯄꯨꯂꯞ ꯑꯥꯗ ꯐꯦꯃꯤꯂꯤ ꯃꯄꯥꯟꯗ ꯂꯩꯕꯤꯕ꯭ꯔꯥ ꯃꯄꯥꯟꯗ ꯆꯍꯤ 3-4 ꯁꯨꯔꯦ ꯑꯩꯗꯤ ꯂꯩꯕ ꯑꯗꯨ ꯅꯨꯄꯤ ꯑꯉꯥꯡꯕꯨꯗꯤ ꯌꯨꯝꯗ ꯂꯩꯕꯀꯣ ꯑꯣ ꯍꯣ ꯌꯨꯝꯗ ꯃꯈꯣꯏ ꯄꯨꯂꯞ ꯂꯩꯍꯧꯕ ꯑꯣꯀꯦ ꯑꯗꯨ ꯃꯥꯗꯤ ꯑꯩꯅ ꯃꯄꯥꯝꯗ ꯑꯣꯏꯅ ꯊꯝꯃꯦ ꯃꯌꯥꯡ ꯏꯝꯐꯥꯜꯗ ꯅꯥꯇꯩ ꯆꯥ ꯑꯉꯥꯡ ꯑꯄꯤꯛꯄ ꯌꯥꯎꯕꯅꯤꯅ ꯑꯣꯀꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤꯗꯨꯁꯨ ꯑꯌꯥꯡ ꯍꯥꯏꯅ ꯈꯨꯜ ꯑꯃ ꯂꯩꯕꯗꯣ ꯁꯥꯔ ꯈꯪꯉꯤꯗꯅ ꯈꯪꯉꯤ ꯑꯗꯨꯒꯁꯨ ꯍꯦꯛ ꯅꯛꯅꯔꯕꯅꯤꯅ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯉꯁꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯁꯨꯝ ꯑꯩꯈꯣꯏꯗꯤ ꯃꯤꯠ ꯑꯃꯨꯛ ꯎꯗ꯭ꯔꯒꯁꯨ ꯚꯤꯗꯤꯑꯣ ꯅꯨꯡꯗꯣ ꯃꯌꯥꯝ ꯊꯥꯒꯠꯂꯛꯄꯁꯤꯗꯀꯣ ꯍꯣꯏ ꯃꯁꯤ ꯄꯨꯝꯅꯃꯛ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯅ ꯍꯥꯏꯇꯥꯔꯦ ꯚꯤꯗꯤꯑꯣ ꯑꯁꯤ ꯎꯕꯗ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤ ꯏꯟꯗꯤꯌꯥ ꯃꯅꯨꯡꯗꯅ ꯑꯉꯛꯄ ꯑꯣꯏꯔꯕꯅꯤꯗ ꯑꯗ ꯏꯟꯗꯤꯌꯥꯅ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯇꯨꯃꯤꯟꯅ ꯂꯩꯕꯩ ꯋꯥꯅꯤ ꯑꯗ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯋꯥ ꯉꯥꯡꯗꯕꯒꯥꯏꯁꯤ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥ ꯃꯅꯨꯡꯗ ꯂꯩꯕ ꯃꯤꯅꯁꯨ ꯋꯥ ꯌꯥꯝ ꯉꯥꯡꯈ꯭ꯔꯕꯅꯤ ꯍꯥꯏꯇꯥꯔꯦ ꯀꯔꯤꯒꯤꯅꯣ ꯇꯨꯃꯤꯟ ꯂꯩꯔꯤꯁꯦ ꯀꯥꯏꯅ ꯍꯥꯏꯕꯁꯦ ꯍꯣꯏ ꯃꯅꯨꯡꯗ ꯑꯇꯣꯞꯄ ꯀꯩꯀꯩ ꯂꯩꯔꯝꯕ ꯌꯥꯏꯀꯣ ꯑꯗꯨ ꯉꯛꯇꯤ ꯉꯛꯏꯀꯣ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯆꯍꯤ ꯊꯥ 2 ꯍꯦꯟꯖꯜꯂꯛꯂꯕ ꯍꯥꯏꯕ ꯇꯥꯏ ꯊꯥ 2 ꯍꯦꯟꯖꯜꯂꯛꯂꯕꯁꯤꯗ ꯋꯥꯍꯩ ꯑꯃꯇ ꯍꯥꯏꯗꯕꯁꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅꯤ ꯑꯗꯨꯝ ꯉꯛꯏ ꯍꯥꯏꯕ ꯑꯇꯣꯞꯄ ꯏꯟꯗꯤꯌꯥꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯀꯩꯅꯣꯁꯤꯡꯁꯤꯅꯁꯨ ꯌꯥꯝꯅ ꯉꯛꯄ ꯑꯗꯨꯝ ꯍꯥꯏ ꯑꯗꯨꯕꯨ ꯑꯇꯣꯞꯄ ꯀꯔꯤ ꯄꯥꯏꯕꯤꯔꯤꯕꯅꯣ ꯀꯔꯤ ꯇꯧꯔꯤꯅꯣꯗꯤ ꯈꯪꯗꯦ ꯉꯁꯤꯗꯒꯤ ꯏꯔꯥꯡ ꯃꯅꯤꯄꯨꯔꯒꯤ ꯊꯣꯛꯈꯤꯕ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯑꯣꯔꯤꯁꯥꯗ ꯑꯩꯈꯣꯏ ꯇ꯭ꯔꯦꯟ ꯊꯦꯡꯖꯅꯈꯤ ꯇ꯭ꯔꯦꯟ ꯀꯣꯂꯥꯏꯠ ꯑꯣꯏꯔꯒꯀꯣ ꯑꯗꯨ PM ꯃꯐꯝ ꯑꯗꯨꯗ ꯈꯨꯗꯛꯇ ꯑꯗꯨꯝ ꯆꯠꯂꯤ ꯍꯥꯏꯕ ꯇꯥꯔꯦ ꯃꯐꯝꯗꯨꯗ ꯇ꯭ꯔꯦꯟ ꯁ꯭ꯇꯦꯁꯟ ꯑꯩꯈꯣꯏꯒꯤ ꯀꯣꯂꯥꯏꯠ ꯑꯣꯏꯕ ꯑꯦꯛꯁꯤꯗꯦꯟ ꯇꯧꯕ ꯃꯐꯝꯗ ꯆꯠꯂꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤ ꯃꯇꯥꯡꯁꯤꯗꯅ ꯋꯥꯍꯩ ꯑꯃꯇ ꯍꯥꯏꯗꯕ ꯑꯗꯨ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯊꯦꯝꯕꯕꯨ ꯑꯣꯏꯔꯁꯨ ꯀꯔꯤ ꯑꯣꯏꯔꯁꯨ ꯑꯗꯨꯒ ꯀꯔꯤꯝ ꯍꯥꯏꯗꯕꯁꯦ ꯃꯌꯥꯝꯁꯦ ꯑꯉꯛꯄ ꯑꯣꯏꯔꯤ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯈꯥꯝꯅꯤꯡꯉꯦ ꯍꯥꯏꯕ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯤꯆꯪ ꯆꯪꯉꯨ ꯀꯣꯀꯤꯒꯤ ꯃꯤꯆꯪ ꯆꯪꯉꯨ ꯍꯥꯏꯕꯒꯤ ꯑꯗꯨꯒꯤ ꯑꯗꯥꯒꯤ ꯅꯠꯇꯅ ꯃꯌꯥꯏꯗ ꯂꯦꯞꯄꯤꯗꯣꯏꯁꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯆꯥ ꯃꯁꯨ ꯈꯟꯅꯔꯛꯄꯗ ꯃꯃꯥ ꯃꯄꯥꯅ ꯃꯌꯥꯏꯗ ꯂꯦꯞꯇ꯭ꯔꯗꯤ ꯃꯣꯏ ꯇꯨꯃꯤꯟ ꯂꯩꯔꯗꯤ ꯌꯥꯟꯊꯠꯅꯔꯣ ꯅꯣꯏ ꯑꯗꯨꯝ ꯍꯥꯠꯅꯔꯣ ꯍꯥꯏꯕꯒ ꯆꯞ ꯃꯥꯟꯅꯩꯗꯅꯀꯣ ꯑꯥꯔꯊꯁꯦ ꯃꯌꯥꯝꯅ ꯄꯨꯔꯤꯁꯤꯕꯨ ꯑꯣꯏꯕ ꯍꯣꯏ ꯁꯥꯔ ꯑꯗꯨ ꯑꯩꯈꯣꯏ ꯁꯤꯗ ꯂꯩꯔꯤꯕ ꯍꯥꯏꯗꯤ ꯀꯦꯔꯂꯥ ꯑꯩꯈꯣꯏ ꯃꯂꯌꯥꯂꯤ ꯃꯆꯥꯁꯤꯅ ꯍꯪꯉꯤ ꯀꯔꯤꯅꯣ ꯅꯣꯏ ꯃꯅꯤꯄꯨꯔ ꯇꯧꯔꯤꯁꯦ ꯅꯣꯛꯄꯨ ꯅꯣꯛꯑꯦ ꯍꯥꯏꯇꯥꯔꯦ ꯃꯣꯏꯁꯨ ꯄꯥꯎ ꯇꯥꯕꯅꯤꯅ ꯑꯃ ꯇꯥꯕꯅꯤꯅꯀꯣ ꯑꯗꯨꯅꯤ ꯆꯞ ꯃꯥꯟꯅꯕ ꯃꯥꯏꯊꯣꯡ ꯀꯣ ꯑꯗ ꯍꯥꯟꯅꯗꯒꯤ ꯅꯨꯡꯁꯤꯅꯅ ꯍꯧꯔꯛꯄ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯀꯨꯏꯔꯕꯁꯤꯡꯁꯨ ꯃꯌꯥꯝ ꯌꯥꯎꯔꯤ ꯍꯥꯏꯕ ꯇꯥꯏ ꯄꯨꯝꯅꯃꯛꯁꯤꯡꯁꯤ ꯑꯩꯈꯣꯏ ꯇꯁꯦꯡꯅ ꯍꯥꯏꯔꯗꯤ ꯍꯟꯗꯛꯀꯤ ꯂꯥꯟꯁꯤ ꯍꯥꯟꯅꯗꯒꯤ ꯂꯩꯔꯛꯂꯕ ꯂꯝꯗꯝ ꯑꯁꯤꯗ ꯀꯨꯏꯅ ꯂꯩꯔꯛꯂꯕ ꯆꯥꯔꯧ ꯃꯔꯧꯅꯕ ꯀꯨꯀꯤꯁꯤꯡꯒ ꯑꯩꯈꯣꯏꯒ ꯅꯨꯡꯁꯤꯅꯗꯕ ꯅꯠꯇꯦꯅ ꯍꯥꯏꯕ ꯌꯥꯏ ꯑꯗꯨꯅ ꯍꯥꯏꯔꯤꯕꯁꯤꯡꯗꯨꯗꯒꯤ ꯇꯣꯉꯥꯟꯕ ꯄ꯭ꯂꯥꯟ ꯇꯧꯔꯀꯥꯟꯗ ꯃꯄꯥꯟꯂꯣꯝꯗꯒꯤ ꯆꯪꯁꯤꯜꯂꯛꯄ ꯃꯌꯥꯝꯁꯤꯡꯗꯣ ꯃꯗꯨꯒꯅꯦꯅ ꯍꯥꯏꯕ ꯇꯥꯔꯦ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯑꯗꯨ ꯇꯁꯦꯡꯅ ꯍꯥꯏꯔꯗꯤ ꯀꯨꯏꯅ ꯁꯥꯡꯅ ꯂꯩꯃꯤꯟꯅꯔꯛꯂꯕꯁꯤꯡ ꯑꯗꯨꯗꯤ ꯀꯩꯁꯨ ꯄꯥꯝꯃꯝꯃꯣꯏꯅ ꯑꯗꯨꯝ ꯃꯌꯥꯝꯅꯁꯨ ꯂꯧꯅꯕ ꯂꯩ ꯍꯣꯏ ꯑꯃ ꯑꯣꯏꯔꯦ ꯋꯥ ꯍꯥꯏꯕ ꯌꯥꯝ ꯂꯨꯏ ꯍꯧꯖꯤꯛꯇꯤ ꯑꯃꯕꯨ ꯑꯣꯏꯔꯦ ꯑꯃꯒꯤ ꯁꯣꯏꯕ ꯑꯣꯏꯔꯣ ꯑꯃꯒꯤ ꯁꯣꯏꯕ ꯑꯣꯏꯔꯣ ꯉꯥꯛꯊꯣꯛ ꯉꯥꯛꯁꯤꯟ ꯇꯧꯅꯔꯀꯥꯟꯗ ꯑꯅꯤꯗꯨꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯗꯥꯏꯂꯣഗ് ꯄꯤꯁ ꯗꯥꯏꯂꯣഗ് ꯇꯧꯅꯗ꯭ꯔꯒꯗꯤ ꯄꯪꯀꯥꯟ ꯀꯥꯟꯅꯗꯧ ꯃꯥꯟꯗꯦ ꯑꯗꯨꯒ ꯂꯥꯟꯁꯤꯁꯨ ꯁꯨꯝ ꯂꯦꯞꯇꯅ ꯁꯨꯝ ꯇꯧ ꯇꯥꯔꯗꯤ ꯐꯗꯧ ꯃꯥꯟꯗꯦ ꯍꯥꯏꯇꯥꯔꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄ ꯑꯩꯈꯣꯏꯅ ꯊꯦꯡꯛ ꯌꯨ ꯁꯥꯔ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯒ ꯉꯁꯥꯏ ꯃꯦꯗꯥꯝ ꯁꯔꯣꯕꯂꯥꯅ ꯍꯥꯏꯕꯤꯕ ꯋꯥꯐꯝꯗ ꯑꯩ ꯈꯤꯇꯪ ꯇꯦꯟꯇꯛꯅ ꯑꯩ ꯄꯤꯖꯔꯛꯀꯦ ꯏꯟꯇꯔꯅꯦꯠꯀꯤ ꯃꯇꯥꯡꯗ ꯍꯥꯏ ꯀꯣꯔꯠ ꯑꯣꯐ ꯃꯅꯤꯄꯨꯔꯅ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯗ ꯑꯀꯛꯅꯕ ꯃꯑꯣꯡꯗ ꯏꯟꯇꯔꯅꯦꯠ ꯍꯥꯡꯗꯣꯛꯅꯅ ꯄꯤꯈꯤꯕ ꯑꯣꯔꯗꯔ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯈꯨꯠ ꯊꯤꯡꯖꯤꯜꯂꯨ ꯍꯥꯏꯕ ꯌꯥꯈꯤꯗ꯭ꯔꯦ ꯍꯥꯏꯕ ꯃꯣꯏꯅ ꯑꯀꯛꯅꯕ ꯃꯑꯣꯡ ꯑꯃꯗ ꯏꯟꯇꯔꯅꯦꯠ ꯄꯤꯒꯅꯤ ꯍꯥꯏꯕ ꯑꯀꯛꯅꯕ ꯏꯟꯇꯔꯅꯦꯠꯁꯦ ꯀꯔꯝꯍꯥꯏꯅ ꯄꯤꯗꯣꯏꯅꯣ ꯑꯩꯈꯣꯏꯗ ꯍꯧꯖꯤꯛ ꯏꯟꯇꯔꯅꯦꯠ ꯄꯤꯔꯤꯁꯤꯁꯨ ꯑꯩꯈꯣꯏ ꯑꯟꯗꯔꯇꯦꯀꯤꯡ ꯑꯃꯗ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯋꯦꯕ ꯀꯥꯡꯂꯨꯞ ꯑꯃꯒꯤ ꯃꯔꯝꯗ ꯁꯣꯛꯄ ꯌꯥꯕ ꯊꯥꯒꯠꯇꯕ ꯀꯥꯡꯂꯨꯞ ꯑꯃꯒꯤ ꯃꯔꯝꯗ ꯋꯥ ꯉꯥꯡꯗꯕ ꯑꯗꯨꯒ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒ ꯑꯃꯒꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯁꯤꯒꯤ ꯔꯨꯜꯁꯤ ꯐꯣꯂꯣ ꯇꯧꯔꯒ ꯌꯥꯝ ꯆꯠꯂꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯀꯅꯥꯒꯨꯝꯕ ꯑꯝꯇꯒ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯗꯦ ꯑꯇꯣꯞꯄꯒꯤ ꯆꯦꯅꯦꯜ ꯑꯃꯗ ꯆꯪꯉꯒ ꯑꯩꯈꯣꯏ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯑꯃꯒꯤ ꯅꯨꯡꯉꯥꯏꯇꯅꯕ ꯋꯥ ꯉꯥꯡꯗꯦ ꯑꯃꯒꯤ ꯋꯥ ꯉꯥꯡꯗꯦ ꯌꯦꯁ ꯑꯩꯈꯣꯏ ꯍ꯭ꯌꯨꯃꯦꯅꯤꯇꯦꯔꯤꯌꯟ ꯁꯔꯚꯤꯁ ꯇꯧꯏ ꯑꯋꯥ ꯑꯅꯥ ꯇꯥꯔꯕꯁꯤꯡ ꯆꯠꯂꯤ ꯑꯋꯥꯕ ꯃꯌꯥꯝ ꯎꯅꯔꯨꯏ ꯃꯈꯣꯏꯅ ꯀꯔꯤ ꯍꯥꯏꯔꯤ ꯀꯔꯤ ꯇꯧꯔꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯡ ꯌꯥꯎꯏ ꯋꯥꯐꯝꯁꯤꯡ ꯍꯥꯏꯔꯛꯄꯗ ꯑꯩꯈꯣꯏꯅ ꯈꯣꯝꯒꯠꯂꯨꯕꯁꯤꯡꯗ ꯃꯤꯒꯤ ꯀꯥꯡꯂꯨꯞ ꯆꯩꯔꯛꯄ ꯌꯥꯎꯏ ꯑꯃ ꯇꯧꯏ ꯑꯃꯗꯣ ꯑꯩꯈꯣꯏꯅ ꯀꯛꯊꯠꯂꯦ ꯆꯩꯍꯟꯗꯦ ꯆꯩꯕꯤꯒꯅꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏ ꯔꯨꯜ ꯑꯃ ꯉꯥꯛꯑꯀꯥꯟꯗ ꯑꯩꯈꯣꯏ ꯏꯟꯇꯔꯅꯦꯠꯁꯦ ꯐꯪꯉꯦ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯌꯨꯝꯗ ꯂꯩꯕꯤꯔꯤꯕ ꯃꯌꯥꯝ ꯆꯨꯝꯅꯒꯤ ꯃꯤ ꯑꯃꯅ ꯏꯟꯇꯔꯅꯦꯠ ꯐꯪꯉꯤ ꯍꯥꯏꯇꯥꯔꯒꯗꯤ ꯐꯪꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯃꯥ ꯒꯚꯔꯟꯃꯦꯟꯠꯅ ꯑꯀꯛꯅꯕ ꯃꯑꯣꯡꯗ ꯏꯟꯇꯔꯅꯦꯠ ꯍꯥꯡꯗꯣꯛꯅꯕꯒꯤ ꯑꯣꯔꯗꯔ ꯑꯃ ꯄꯤꯈꯤꯕꯗꯨ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯈꯨꯠ ꯊꯤꯡꯖꯤꯜꯂꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯄꯨꯝꯅꯃꯛ ꯑꯁꯤ
Manipur government khudong chadaba mayok narabadi High Court ta haizaba yabagi liberty court asine piri. Chief Justice E.D.Y. Chandrachudna Justice Nara Sithai amasung Justice Major Mishra na saba Supreme Court ki bench amana High Court ki order adugi mayok ta Manipur government file torokpa application adugi hearing sa thaki jungi tang tareta Manipur High Court State Government ta internet lease line amasung fiber to the home connection expert committee na piba section thorang singak na hangdok na border pikibani apex court na Manipur gi government lep kiba solidarity ngapigani solicitary general aduga Tushar Mehta na hearing gi matang da tonga sing na irang thon be yai internet ki issue ase ground ladiba mi sing makutta sinakibana fagani state government na makhata na high ki madudi high court order adu thabak oina pangtok pada thengnagadori ba khudong chadaba sing adugi matang da Supreme Court na madugi liberty pibirabadi court ta chachagani court na chachagani high ki Chief Justice na high ki bada court na wafam ase pai krabani na Supreme Court na yawning dre adubu solicitary general na hiramasi matang da nungsa thiba leirabani makhata na muk lakpada ikhoina tagani Manipur Tribal Forum Delhi na Kuki Singbu Army na ngakhan na ba tharakpa application amasung High Court na Maitai Singbu schedule tribe ohena na bagi recommendation thana na ba takibo order singadu Hill Areas Committee ki chairman di gangmaina thaba application adu Supreme Court na khanaraba matung da thabak oina paikhat pa yaba punama paikhalaga madu law and order gi elected government tagi loksin ba yade haiba lekhi amarom da advocate Diksha Devidina Pikiba interim protection adugi ngarang Supreme Court na chayol mari amaga sangtokre loina na case adu Manipur High Court na thengna ba yana no bagi ayaba su pikre Supreme Court ki Chief Justice D.Y. Chandrachud Justice P. Narasingha amasung Justice Manoj Mishra ki bench amana advocate asigi mathakta Manipur Police na thangal ki ba FIR gi matang na yengsin ki bani hari makata ba pau dia tai irang khoi gi kenorom da chat kre du internet ki ding sa gi matang do da hai batare da khoi ni ka tajab da di mai gi internet ka season abai mong do sim da bu tha bo ra so ma bu to ra su undertaking ama to kan da to do ba man ba gi mong ama lai khe hai batare ngarang UNC gi total shutdown khongjang da naga ta mpham se mok sa gi punsi de amna kai ba pikhi da kokomi ni MLA kun ga toru una khre da kun toru una do tholi birang asi waroshin purung no bagi matang da wari sana khre loina na tha si khoma thoi da kokomi amadi khwara mani ma gi kaitel gi nupi singa punna khusam no duna mi phama ma pang thok lagani haidana kokomi gi coordinator Jitendra na phone ki bawafam masini yang ge awa khangsin adana sokri konduna lebani irang aksin mangam loi congress na yamna kan maral siri tongan tongan mafam sing lekre Lomi Singh de Yuria Watan Fangana Honagani Hana Loken Fondo Kibwapam. Tasiga Nida Bamon Yaripo Bamo Lekai de Gichahino Rivinupi Masama kidnap Toroga no Piogi Kaikom of Mangali Haibagi Maralda Toban Women Police na Paduna. Tasigi Mapanda Police Custody de Lerki Bama Pomoina Chenaba Mio Ama Makia Pokpa Mamaga Loinana Ngarang Special Court Pokso Toban Judicial Remand Jail the Tajan Cred. Lukraba Tanjasi de Kui Sigumatong Tauda Simu Irang Maraxida to even Habitare. Aduga Manipur demographic is Saktam Amasing Hindu Sing minority ni Christian majority ni Haba Wafam Pondo Pio Domodo Sodongi Pukning Warol Lemoriva Minute Kungamari Sida Domna Pondo Pining Basing. Hello. Hello. Minga madali from Habiu. Hangaba tay boni ni ka. Habiu kari habi ningi. Sa da yi pun ni wa no ta ba nang ai ji kari thandok chen nai ni phone la pa ko pai lo ni na phone man taw ga ni ta ni na. Hoi hoi adubu. Hauditi adom na phone chu pai dra bani na ne chu yadre adudi am lure hai tare ni ko adubu ya ba mo khakti lei adong ge anak pa jaga de gi hai batare ISCOM cable court laga
yum the sambi targati thorom se dong TV the yeng ba yagani ko ai khai kon ni chan tau dai thagachari yam na ba yek pa yaudana nungai na lebiri ko nungai lai sa la pa do sa la mi theng ba do sa tho ko gi la mi theng ba do hoi khai kon ni de jam ta nungai ai sa gi program du kom thi la ke na taw man ni ba ko ai kon bai gi da ba program du moi ama du cha lu lu pa sa hin lo i hoi do ai program du moi gi kun thi cha la rai sa thagachari me gi wa hai gum si mi wa hai gum si thank you thagachari nungai na dum le view ta view ko yo view matong ina mioi bai ba se nong magi thang ibo khong thang hai ba tare masida he na yai fa ba ina na bagi da maktani chanmina se puna thagachari thorom saruga birokpa lemori ba minute khar sida call to bidana domodong gi pungning gi warol phong do piu gilbert internet ki wa hai ro ga dikana de social media sizing blog to biraga adum restore to bi yai irang sagat ka da kangbuna mapan da leiraga strong propaganda tawre kari kanari ge no chumba phom ni chamana thinga de dum bhawa aduna nakana mana dum loi thagale mai magi keno du loina haning ba hai leiram ni na thagali ba myam du urakan da du ngak to u leiraga di achumba ran ba du kari no hai du khangdre hai tare hojik su thagate hai wani internet pai de ga hai se du ma khoi sai da leiri ba sing hai ba tare ngang pani VPN sammane ma thok pani yamna keno tong na hai tare ko Kangarani Kolkata adong gi text so soiba male adom chenen amada sum yaw ni wakhal do one of male aduna chenen maming haire Kangarani Diamond TV haisiko tagachari punamak hena mapung phan biri pasing aduga pongdo piu adong lem horiba minute khar sida dong gi suwa phom sing hai badare net chidang hang kragati wat pa leiroi thorom asida phone call gi da makai badare ojikti phone call si thorom su tok dia dam ni thorom du gi manung du dai tare adu mayam da information pizari bani European Union gi mi phom da Manipur da tholi batang du leita da fiba masi masing yam ba Hindu no masing yam jadaba Christian sing bu otpi nei bi bo oina ohan kibadu yam nungai ta ba pham amani Hindu sing na masing yam laba church sing mai tha ba da BJP lenga na tumina leishil le haiba propaganda mayam ama malem sin basung na sandokre ta sing ba makti state asigi demography gi fiba masi munna nei nargadi Manipur da Hindu sing na majority oide Hindu sing di minority oiribani majority oiridi Christian oiribani Christian aduga India natraga malem gi lebak sing gi Christian lining chatpa mioi kharana Manipur da Christian lining chatpa sing otpire haina pauthok i wafam asigi matang da lengang na natra India government na khut thinna khangba yaba cherol kharadi thopagi tangai phadabadi leirabane Manipur da hoji woriba tangdu leita da phibam asida lining ga kari su mari leina de chama chumlaba wafam ama leiraba wafam si miyam na khangnaraba wafam ama oribane Hairiba wafam sing asi nathai puraga lining lomda pusinduna maitai singbu malem gi miyam da yoliba se masi matakta logi oiba thabak lokotpagi tangai phadaba lei natradi kanasu leijadaba mapi mapa leitabagum thokane Manipur da hojik wariba tholiba tangdu leita da phibam asi haurokpadadi kanglup ki irang oirakhi adubu kanglup ki irang adudi matam sangkhide hojik tha ani makai henjalagla irang asi da furup amana tokhai belengak ama leigani haiba warep ama laurakpadagi ne aduragadi koi huzik yamna nei na bhaya bo afam se kari no haragadi warep tu aikoi laiton da khajik tang thaidok khibadagi chief minister nongtombam biren na wangang mada kuki militant sing nomai kaphan dana bagi thodang union home minister na logani tampak ki maitai singana state lengak ta sinar le hai ki bo wafam adu da mayam warong na bahela ki wafam du soi adu maina haibana te adu na te haibagi sengdong na babadi chief minister masamak ta gi leikraga su taseng bamakti chief minister nongthomam biren gi wafam adu haujiki matam asida di central forcing na amasung state forcing na logodaba thodang adu panjaba khaktaneba tokhaibe administration ani thambagi wafam leite seng na sengdoki ba masamang na leikraba wafam
hauki makata na manipur gi oriba ngam khai amasung apun magi saktam da singnarak pada central government na sungya yaroi manipur gi ngam khai matam chuppa gi oina thugairoi haibagi agreement ama central government yauna stakeholder khodimak to khujek pinabagi tangai fada amukhakti leire khanga hi singna hai ki badali sing ani tarama thoida census ki report amagi matungina manipur gi demography gi haujik oriba piba mase manipur de hindu lining chatpagi masing sanamahi gauria lining chatpagi masing pullaga chada marfu mathoi dasmik kunthra mathoi khaktane aduga christian lining chatpasing haibadi manipur to khundari ba tribal maitai christian sing pullaga chada nifuga mapan oyeba aduna fasiri gamna seng laba exactly point duni ladies and manipur da chaliba dharma christianity maitai gi thara kanda 49 ne ba si exact report ne ba si report puno maksi malayam da leba mi na khangpam thoe khangdra na naw na ground floor da chalaga thizen bio khangda na pangang da ngang ga la na sandok podo aran ba wafum kya marum la kane aduna semjan banati la aga masing tirga 2021 gi na taba 2011 gi census ki report ki matung inani anda puno maksing ase top lining chatpa gi chada tara ori masing mathak to maitai amasung loi gi apon magi masing lising amaga chanipan marphuma thoi karma chahida 1881 da lakh amaga lising kunga mariga sani ga khaimari orame kumja lising ani tara ma thoi gi mikok thiba da maitai gi amasung loi apon masing lakh tara ni thoi lising marphuni thoi ga chani ga marphu dara ga taru oikhi masigi masing sing ase chada tare dasmik tara tarukhak oyab amarom da naga koki amasung generic tribe sing punchilaga kumja lising amaga chani pan marfu mathoi da manipur da schedule tribe ki masing asi lising nifu marfu ga manga ga chani ga marfu ga nipan oiramadagi kumja lising ani tara mathoi da lakh tara mathoi lising humpu mapan chani pan kun ga ni thoi oiraki missing hingat pagi chang cha da mapan dasmik humbudra manga oiki maitai pangano kumja lising amaga chani pan marfu mathoi da sup natangi masing ase lising mari ga chani pan marfu mathoi khak oirami kumja lising ani tara mathoi census ta muslim singi maching lising nate lakh ani lising kunthra maphan chani pan kunthra tar oiki missing hingat pagi chang cha da kunthra ga taret dasmik sino ani oiki hauki bachahi chama ga kunthra rom asida maitai gi masing di hengat pam thokpa chang adudagi asum handarakhi masigi maramdi mayamne na khangbire atai kanglup singin akiba phangna wangkhalakhi ba oirakli ba phiba masina kumja lising ani amada census da yumpham oraga delimitation tawgani haiba taragadi tampaki seat ahum mangkhigani hana leramba khoigi adu kendra ada kendra haise kendra ahum mangkhiba yae bojiksi karigumba delimitation tawragadi kumja lising ani tarama thoigi census ta yumpham oiraga delimitation tawroglaga tampaki set nipan punna mangkhiba yae karigumba 2021 da hairagadi hauji mikok thine na bi thorang toriba si da delimitation tawgani hairaklabadi tampaki set tarani thoi dagi tarahumdoi phawba mangkhiba yabagi phibam lei matamadu dadi hauji maitai na chief minister oiduna manipur ngak ibase atopa kanglup na sungsoi soidana chief minister oikhirgani haibasidi soidraba wafam manipur maitai mut khirgadabani matang asida khoina panba yaba wafam di thokliba kangluk ki irang amasung makha tarakpa pamdaba thodok sing ase atopa kangbu ambagina migi lam mulaga marai bak semge haibani maitai sing maitai kannana bamusung manipur gi ngam khai kannana bagi damak to hona jabani pibam asi leibana ekoi manungi mdi mapan gi thabak toriba civil society organization sing mera paibi sing mla sing political party punama punsin nabagi tangai fadabadu lei aikoi gi thongna phaba tungi poram uwong ngam lanjing puren amagi mathau punsin lakan sagat padu mathau tai sidane koi punsin daba yade lais adu khaluraga dia ki bai ki ngak tan hai badai andaki lan sigi wana te masidi exactly manipur gi koi gi demography gi situation dunia basidi ground floor gi report niko akhangai sar pangangang ba pangai hai ba wana te soidana tarakador phaglang pakrabam da leitum lang da pop na thaba da pan ba chap mana utung oho ba da leitum lang bana tab karim to sem sa haude karim to khallu de dum khara chara khar tawraga koi masen
ai mangai re na panglei de lekhi bedu nga si koina agenda ama do chatlu daba akhoi gi pandam am ta leitaba sai jai to ai thok pa tor lo re ai so ai thok pa le ro re mai thok pa ne na tor ga do panglei de leina ki bedu nga si di ai khoi si gi phibam si lak si leine ado sidai da koi myam thok pai mathau ta de CSO myam thok pai mathau ta de mera pai bi ani hom kanglup a maning lekai mamang lekai adu ada to gi mathau ta de ama khaktang oina pulla kan da matik cha bu kari no karano khalla kan da punna chamina bi mathau tai soirak pat kholok pa yaw ro sungak thong aksin tong no batai ekhoi gi di thabam torong ani amana kitang soire ha ba da soirak pagi maral du sum thok na bagi mahuta asoi bu du puthok kan da nangi naran si lere adu ada leite thok ong khala ga thok cha bi ni nang dia duni ne nang dia dani ne to bugi matam du sung anati ha batare soidravani kari gumbo hosik delimitation to tare de khoi gi kendra kaya mut ko doino do mayam khan bi aduna hojik si am luri wapam di manipur sit humpu ji sana dravane amarom na mising yengari adubu oirakli ba mai gi kangluk ki phibam si yeng utar di manipur sit humpu na te lakadori sit nipu nipan ga lakadori anga pani sit tarani thoi hena mangjar kadorin. Thank you so much. Tagachari ground report ama khaki report to mayam da thamjabani haibadai. Shakespeare ngari da ngaujari ngai oti da lup lingai da oza hemantan haibadu sumdori sumani. Manipur ke donung da kairo habadi mi loina makhangi machet tongan be administration lak pa ya bagi wakal khatani yam chumi gilbert adubu karigumba manipur se separate administration gana leiraga di ekoina lehori ba tampak sida missing su okhoni yamna tari mi ko mayamna su hena khangbire pikraba manipur sigi missing lehori bis da haitare aduga ekhoi gi square kilometer si lehori en haridi tampak ki mafam sidi 700 something khara muktani haitare adusu masi manung da lokta khaido khro adu mayam lo unari ba jaga se khar khaido khro adu di khoi leiri si am chumme ba square kilometer si yam de haibetare yam tele haibetare pikraba adu pikraba le bak tuna state ama oibri yado mandre haitare loina khaido pikraga khoi ji atop pathang na ba le bam da district ama gi type ta nappa ga le hobagi phibam da lakadori haitare assembly the logo da bawarep to aikoina nainarga sumlere manipur government assembly ko da same gi phibam se farak tani he na tabire maduni lady bopum se gilbert was say assembly ko honge na haitara su opposition da lady mi manga khakta oiba mi tara phadam ni no kwaramam phadam ni no opposition akoi kano ko ya de namdar moina ko hon basu ya de manipur lenga na ko jara ga di ko re masini lady bopum se ado yam seng badi opposition ju mapangan kan ba se yam phabjani ado tara bau sudrabani na sisu laibuk thire koram phadramni ko yadre haitare yam seng har ga di wapam amada phagi su phagi ni tara amana somda yadre na thokramni tara se lengak tu yadre haire adurga di hanagi manung da leiri ba khara na muk yada taraga di madu thajabagi motion gaina madu longna bagi wapam amsu lai haitare anyway ngasi na khwadi ko laktab nu miso ore aduga mayam gi report sing ji pajar ga leire haitare thank you so much tagachari governor weekend india ki president na mateng pangbina ba appeal tokre governor gi wafam sina masu puraga kari gumam di chali bani masi kari lakada gi habaduni aduga lusi maringi mi hatta condemn tawi mi hada sida dissolve to kraba aram bai tingol pusala palai bak thibani haiba wafam si nungti phong pausi sing yamaro yo pausing yauri lusi maring nomaina kaptun hatok piramadi thawang ado aram bai tingol dissolve na kan momong de yaning da phung do pagal loina na lusi maring gi sathagi ba hingsai ai tamagili chadadu lubasigi tabak thorom singa karigum hiram amta mari leina de mi hada sida dissolve to kraba aram bai tingol pusila palai bak thibani haina aram bai tingol dissolve pongdorori dissolve to kraba aram bai tingol na hai aram bai tingol pandam di manipur yalomi khudimaki tunglam chat kalamba adu tani kanglup kharana utliba saklon asigumna aikoi karigum mong maril tadaba aduga masagi thodang yaudaba thodang amata sathagi beleite haiba wafam sini hello sir I don't think it was sir tapisi okay situation na sida de pasena
India lenga amadi Manipur lenga ki matang gamai lena waham khara dum thamjaninga tasena India lenga sigi oina hana makoi ki India ki foreign secretary nadi kano ki atopa lebak da ikoi ki Manipur ki issue sida khothin non thokte internet matter ni haidi gare adugo ikoi ki hojik oiriba phibam asida ikoi ki Manipur ki irang asiga mari lainana hello sir mari lainana ikoi ki Manipur ki manu ki thogi bi irang asi losin bagi mahutta tasengna makoina ikoi ki thangariba foreign country Myanmar da India ki external affair minister Shankar Singh Basing Bathang Myanmar government gi wari sanabgi pauta jare media do ujare adu oiba tadi Myanmar ga amade India gi foreign secretary foreign external affair minister ga wari sanaga Manipur gi issue ase losin bangam ga doribra adu ga ali samjanimba wapo mana isagi khonda san changlaba sa san changma targadi inkola du kha dabagi amadi yeksin dabagi panabi bawat tabagi ne khanjaba adu abuta wal ikonda changiba san sa san ikoi khoidok tigraba adu makata bada phajane khona khajil laga ngak selaga de pumna makthok pangam ni khanjaba adu latadana sagi inkol gi changiba jadi inkol da mangali ba mana masing mangali ba sa san singsi tantoki mohta thamamaga sa sala sigi bapu kanano kari no ana kulak ya ba sa sa le ga di ki position ga kan bada yamna waga da suman ba mar madina sar agi mot ki matugi na de isagi makoi da su internet matter na haibi gi bagi matungi na to pom to thabak sit to honingi atopa na haira ga internet matter ni haiba makoi na to haira ga foreign gi leibak singori sana le thokpa adigi mota aikoi gi manga tariba Sangsila iba tapung thokpa matau rangsi bapung phana tawraga Manipur kanba haibse ma number 1 tawni mathabam so hoijare han doina thamjagi sa adu sa ani su buda hoji koi ki Manipur da lo singu tawi matam so oire lo singu tawda kudung sa do mafam kaya ma security pb o haidna lomi sina kana haibadegi khara ma pi hai khara ma pi di hai adu ka khara makai am su thar lo ubo ko tigi thaba to bo ko su to mo wa ko sai ko ta ga sa masi le ko gi mot ma tu gi di Manipur lenga amadi India lenga na lo mi sina lo ubo sang bangam dri ba si ku ki Milton ko gi din sa ku ki narco terrorist militant group haja bata sa bakoi da kem si matang sa ba si sai hai ba khangla di lei ba su ro ba nomi pai ba su ro ba bangka su u ro ba adu ai bata ga di India lenga amadi Manipur lenga na sangsil laga ma do sito ki na ta thok khar ga praja sing si lo u na ba number step lo wi ba sina he na first priority oi da ba hai ba kun sa ai na dum khanja ba aduga makoi singi bangkarna dum marang kaini sagalan ba nongmai kaya am so pair ga jalan lakpa aduga praja singta lomi singta ki su ke am bhawan ba madu singna su to taktok pi daga makoi na lomi sing bu lo bu chalo na koi sibai bi ni haibasi masi pichibi gi manung da thai ga di international law lai tattaba leibaki law sattaba pichibi gi mamang da India se Tiram Kudimakta Fellow about my Tiva, Adukuma country, many Haina, Sar, Sigi Wapamse, Amatan Tanzania. Thank you, Sonin. Tagachari, Torom Suruga Poko, Sagi, Mod Pondo Piba Dare. Yamatai, Karinozi, Haidorisiam Louis, Tabak Torom Sing Ponomagam, Rubiga Rubanga, and Ebede. The same body, Ekoi, Mana Topagi, Togi Tabaxima Topo. Ngarang imai bel sing pulap sing jamai chingam ka chingam thak mayam ure ko mayam punomak channel sing de loino ure ima sing gi thongna du madu dani habatai ima sing gi thongna du na changchil li ba khongjang du da amagi wana ti amai wana ti punomak sing du kari no folam pibion
taseng na di phol du la di hoje hanari je sumnari sing si khoi gi oiro moi gi oiro si basu lep ko dori bani puno maksing asi aduga karigama positive response kara hai batai ngai su ihana mada khoi gilbert na so hai ba ure ngarang na han gi nei nari bo wafam sing da hai batai si so sing gi aduga khoi gi rohanga unabagi matang hai batare to pa channel da unabagi mafam da hojik lei ba cm sin do ga de khoi tongan ba pisto kama silama matung da chat pa yai kaina hai ba su lei amoire makoina hai ba da yadau na te no adum nakana ma da lei ba su lei ri aduga karam bano hena fari no kai dori no de khoi myang pono mangna afaba mai kai im da hai batai puno makya afaba yai fa ba nungsi sana na hana go madum lei mina bagi mo khoi so hana makoi da lei ru da dum lei ba mo khoi so la ga dum lei ba ado sigum thaba ma sathana dana bagi kari hai tare yana ba khoye kama pina ba puno maksing asi akan mo pham da su sandi ta unor kan da lan da phau da khu thana da ba karu musul lum lei hai batai ado puno maksing do karma mai kai da chat ka dori no hai bu di ne yam lori se dur wa ngang ba yam loi phibam se do khoi mayam thok pagi mahota amat to ina punsin naraga amat to ina changba aduga mioi khara na mana thabak se pang tau da toru ga ai khoi gi chali ba khongjan na sibu lan uhan na bagi da mak madu tau da ba aduga maromda khoina leikhidrebi mc m lucy maring leikhidebagi matang da lepak miyam na lale soikren haijabada aduga naga faruki miyam pono mana nga piba aduga hena nuksi chana na leba kari toksige magi mafam da kari toksige soikilan ki sing do ain gi matung ina makoi charak pangbo sono mayu makai sidokre mai thadokre khundagi tantokre adu masida natana kari to wi har kan dai koi hena mai kai amada yana bagi mong do satpira kan marak sido si kanana lepko dorino maitai pangal lichin housing aduga naga furup le hori basing makoina mayai de lepiraga ni makki karino to wi yana naba ningsing bai ai ngasi dagi 1990 ga 3 da thokiba thodo wa thok sing da ngasi mai bel sing awa banangi bi mai bel sing chino sorok ta chatuna naga sing amadi koki ga songna kiba lanpham adu makhudong cha da baduda ani makki mayok ta laikide ngakpi senbiro koki sing bu pijaba pitak patauki makoi bu ngakpi senbi ki madugi photo mayam thaga naraktar mayam taurisni koin hairubugi mathau leite mayam ni hena khangi madudai maibel singduna peace and harmony haidana wakat mifam phamba lambi da imaibel singna satkiba releasing ado maitai na mayai da leiraga matam madudo kham kibani haibase purup sing lehoriba singna su khangbira kanda makoi na tawpham thokpa kharasu tawbugi tangai fadabadu lei natrabadi kanglup ani na sum soknabada kanglup atai so awabadu maktagani adana manipurgi ningthong na hairakiba wafam kanglup sing atai na khambam thokpa dum khambiu lan hobuna te lan ngau thokpani maitai singdi maitai sing na kanada su mai thabi yaurudi haurude tawrokki badugi laman singbasu nate ngak thokpa khaktani haiba wafam leiri war haibdo sengba tawba taragadi he na khudong thirkani haiba wafam leiri basi dum maitai mising majority oina leiri ba masing haiba tai maitai na masing yam heli madumang hele haiduna angam tan magi wafam dinate puno maksing adu nungsi chanana leina bagi machakama puno maksing adu center na leptrabadi lamda masida leiri basing na lepi dana nungsi chanana leina bagi machakama pura poraso tension jaring ase ki damakta thorom sandok pada soi ki balan ki ba wahai wata henjin ki ba puno makta biri basing nga pi gani ena nungsi chana bagi mai kai du chatpana tana atopa lambi mata leiro lana ngasi phawda kana ba kari super kulite ama ngata natana section na leminar se puno makpu masigi damakta di james aguzana toromasi losin jabagi ya luxury take care kurumza